everyone, welcome back to my channel. Pothainasi Community PK channel. Ngasi thamjagadriba topic ase yamna maru oiba topic ne mayamna nahandagi hangbirakpa wahangsing adugi performance tasingba ai blog oina semjagena khanjabane adubu anaksi yam chille ai achinmana maram oraga adubu sidagi hena sina fulfill oidaba taraga soidana ki blog se semjarakhige maram ninga sigi video se yam kanaba video ogene na khanji ko aduna ꯃꯤꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯑꯃꯗꯤ ꯑꯩ ꯌꯥꯝ ꯁꯥꯡꯅꯁꯨ ꯊꯝꯖꯔꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯤ ꯁꯣ ꯕꯤꯖꯤ ꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯇꯁꯦꯡꯅ ꯑꯩ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯔꯦ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯃꯨꯛ ꯆꯥꯛꯄꯨꯛ ꯆꯥꯗꯅ ꯃꯇꯝꯁꯤꯗ ꯄꯨꯟꯁꯤꯔꯩ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯆꯥꯛ ꯆꯥꯔꯕ ꯏꯕꯨꯡ ꯑꯣꯀꯦ ꯄꯨꯟꯁꯤꯔꯩ ꯑꯩ ꯆꯥꯛ ꯆꯥꯖꯗ꯭ꯔꯤ ꯑꯗꯨꯒꯤꯅꯦ ꯍꯥꯏꯖꯔꯝꯃꯤꯁꯤ ꯑꯍꯥꯟꯕ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯟ ꯂꯥꯏꯠ ꯅꯝꯕꯤꯕꯁꯨ ꯀꯅꯥꯅꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯦꯟ ꯑꯗꯨ ꯍꯧꯖꯤꯛ ꯊꯥꯕ ꯍꯧꯕꯒ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯚ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯤ ꯊꯝꯖꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯏꯁꯄꯤꯁꯦꯜꯂꯤ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝ ꯈꯪꯕꯗ ꯀꯥꯟꯅꯔꯒꯗꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯅꯣꯠ ꯑꯣꯟꯂꯤ ꯅꯨꯄꯤꯁꯤꯡꯅ ꯈꯛ ꯅꯠꯇꯕ ꯅꯨꯄꯥꯁꯤꯡꯁꯨ ꯑꯗꯨꯝꯉꯥꯏ ꯂꯣꯏꯅꯃꯛꯀꯤ ꯈꯪꯕꯗ ꯌꯥꯝ ꯀꯥꯟꯅꯔꯒꯗꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯈꯤꯇꯪ ꯁꯤꯗ ꯈꯪꯕꯤꯕꯗ ꯋꯥꯠꯄ ꯈꯣꯠꯄ ꯂꯩꯕ ꯇꯥꯔꯒꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯃꯒ ꯁꯣꯏꯅ ꯁꯦꯝꯖꯔꯛꯈꯤꯒꯅꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯑꯍꯥꯟꯕ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄꯒꯤ ꯐꯣꯜ ꯑꯃ ꯑꯩꯅ ꯊꯝꯖꯈ꯭ꯔꯦ ꯁꯣꯅꯤꯌꯥ ꯑꯦꯂꯥꯡꯕꯝ ꯁꯣꯅꯤꯌꯥ ꯍꯦꯜꯂꯣ ꯑꯣꯀꯦ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯁꯣꯅꯤꯌꯥ ꯑꯣꯀꯦ ꯑꯗꯨꯅ ꯑꯩ ꯋꯥꯐꯝ ꯈꯔꯁꯨ ꯊꯝꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯌꯥꯔꯤꯃꯈꯩꯗꯤ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕꯤꯕ ꯏꯁꯄꯤꯁꯦꯜꯂꯤ ꯅꯨꯄꯤ ꯃꯈꯩ ꯂꯣꯏꯅ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯨꯄꯥ ꯃꯃꯥ ꯃꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯡꯁꯨ ꯂꯣꯏꯅ ꯊꯣꯛꯄꯤꯔꯛꯑꯣ ꯌꯦꯡꯕꯤꯔꯣ ꯌꯥꯝ ꯀꯥꯟꯅꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯆꯠꯄ꯭ꯔꯥ ꯑꯩꯒꯤꯁꯦ ꯑꯣꯀꯦ ꯅꯦꯠꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯂꯥꯏꯔꯤꯛ ꯊꯥꯕꯒ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤꯕ꯭ꯔꯥ ꯅꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯄꯒꯤ ꯐꯣꯜ ꯅꯠꯇꯕ ꯃꯇꯝꯗꯨꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯁꯤꯡꯒꯤ ꯀꯥꯟꯅꯕ ꯃꯁꯤꯅꯤ ꯑꯩꯅ ꯊꯝꯖꯒꯗꯧꯔꯤꯁꯤ ꯆꯞꯄꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯞꯄꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯀꯥ ꯆꯞꯄꯦ ꯀꯔꯤꯅꯣꯅꯦ ꯅꯦꯠꯁꯤꯕꯣ ꯑꯣꯀꯦ ꯑꯩ ꯂꯥꯏꯚ ꯊꯥꯐꯝ ꯃꯐꯝꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯅꯦꯠ ꯑꯩꯗꯤ ꯆꯞꯇꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯑꯣꯀꯦ ꯁꯔꯪꯕꯝ ꯂꯩꯃ ꯑꯣꯀꯦ ꯅꯦꯠ ꯀꯦꯁꯨ ꯇꯧꯗꯦ ꯏꯌꯥꯝꯕ ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯤꯔꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯨꯔꯦꯁ ꯃꯔꯥꯛꯆꯥ ꯂꯩꯃ ꯑꯣꯀꯦ ꯌꯥꯝ ꯆꯞꯄꯦ ꯀꯀꯥ ꯑꯁ ꯀꯩꯁꯨ ꯑꯗꯨꯗꯤ ꯆꯞꯇꯕ ꯌꯥꯎꯔꯤꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯊꯣꯏꯗꯣꯛꯅ ꯅꯦꯠꯋꯥꯛꯁꯦ ꯐꯖꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯊꯣꯏꯅ ꯆꯞꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯅ ꯑꯝꯇꯪ ꯃꯌꯥꯝ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯩ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ ꯌꯥꯝ ꯁꯥꯡꯅꯁꯨ ꯊꯝꯖꯔꯣꯏ ꯆꯥꯛ ꯆꯥꯖꯗ꯭ꯔꯤꯀꯣ ꯉꯁꯤꯗꯤ ꯅꯦꯠꯁꯦ ꯃꯥꯜꯂꯦ ꯅꯦꯠꯁꯦ ꯀꯥꯗꯤ ꯐꯖꯅꯗꯤ ꯀꯥꯔꯤꯗ ꯅꯦꯠꯁꯦ ꯑꯣꯀꯦ ꯑꯗꯨꯅ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯅꯦꯠꯁꯦ ꯄꯦꯜꯂꯕꯅꯤ ꯖꯣꯇꯤꯟ ꯀꯦ ꯑꯥꯏꯁ ꯑꯣꯀꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯀꯔꯝꯅ ꯈꯪꯗꯣꯏꯅꯣ ꯅꯪꯅ ꯍꯥꯏꯁꯦ ꯃꯤꯁꯟ ꯑꯣꯀꯦ ꯑꯣꯀꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯅꯦꯠꯁꯤꯒꯤ ꯈꯤꯇꯪ ꯑꯩꯅ ꯀꯩꯅꯣꯝ ꯌꯦꯡꯖꯕꯅꯦꯀꯣ ꯅꯦꯠꯁꯤꯒꯤ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯍꯥꯏꯖꯔꯛꯀꯦ ꯅꯦꯠ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛ ꯃꯥꯡꯉꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯀꯔꯝ ꯑꯣꯀꯦ ꯑꯁ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯅꯕ ꯇꯧꯔꯤꯁꯦ ꯑꯦꯅꯤꯋꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦ ꯃꯌꯥꯝꯗ ꯚꯣꯏꯁ ꯑꯩꯅ ꯉꯥꯡꯉꯤꯕ ꯚꯣꯏꯁꯁꯤꯗꯤ ꯁꯦꯡꯅ ꯇꯥꯕꯤꯕ꯭ꯔꯥ ꯚꯣꯏꯁꯁꯤꯁꯨ ꯄꯠ ꯄꯠ ꯇꯠꯄ꯭ꯔꯥ ꯑꯝꯇꯪ ꯑꯁꯤꯝꯇ ꯍꯥꯏꯕꯤꯌꯣ ꯚꯣꯏꯁꯁꯤꯁꯨ ꯁꯦꯡꯅ ꯇꯥꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯈꯤꯒꯦ ꯇꯧꯕꯅꯦ ꯑꯣꯀꯦ ꯇꯥꯏꯌꯦ ꯑꯣꯀꯦ ꯁꯦꯡꯉꯦ ꯊꯦꯡꯛ ꯌꯨ ꯁꯨꯔꯁ ꯑꯣꯀꯦ
ꯑꯩ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯈ꯭ꯔꯦ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯄꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯜꯁꯤꯡ ꯍꯥꯏꯔꯤꯕ ꯐꯣꯜꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯖꯁ ꯅꯨꯃꯤꯠꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯃꯤꯠꯁꯤꯡꯒꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯁꯤꯗ ꯂꯩꯈꯤꯕ ꯔꯤꯇꯨ ꯂꯥꯛꯄꯗ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯅꯤ ꯍꯥꯏꯁꯤꯀꯣ ꯅꯨꯄꯤꯁꯤꯡꯒꯤ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄ ꯃꯇꯝ ꯑꯃ ꯂꯩ ꯃꯣꯏꯒꯤ ꯇꯤꯅꯦꯖꯔ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟꯁ ꯂꯥꯛꯄ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯔꯤꯇꯨ ꯂꯥꯛꯄ ꯍꯥꯏꯅ ꯁꯨꯝ ꯐꯖꯕ ꯋꯥꯍꯩꯗ ꯁꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯑꯒꯗꯤ ꯀꯔꯤ ꯐꯣꯜ ꯂꯩ ꯗꯦꯟ ꯑꯃꯅ ꯀꯔꯤ ꯊꯥꯗ ꯂꯥꯛꯑꯒꯗꯤ ꯊꯥꯗ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯥꯁꯤꯡꯗꯅꯤꯀꯣ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯏꯉꯦꯟ ꯊꯧꯋꯥꯜ ꯂꯥꯡꯕꯟ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯀꯥꯏꯅ ꯂꯩꯔꯤꯕꯁꯤꯡꯗꯣ ꯀꯣ ꯗꯦꯟ ꯑꯗꯨꯒ ꯀꯔꯝꯕ ꯅꯨꯃꯤꯠꯀꯤ ꯀꯔꯤ ꯊꯥꯒꯤ ꯑꯃꯗꯤ ꯀꯌꯥꯅꯤ ꯄꯥꯟꯕ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯀꯌꯥꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯒꯤ ꯑꯣꯏꯕ ꯐꯣꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯕꯁꯤꯡꯗꯨꯒꯤ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯐꯣꯜ ꯑꯃ ꯂꯩꯖꯒꯅꯦꯕ ꯃꯗꯨꯒꯤ ꯐꯣꯜꯁꯤꯡꯗꯨꯗ ꯑꯐꯕ ꯐꯣꯜ ꯀꯌꯥ ꯑꯃ ꯂꯩ ꯐꯠꯇꯕ ꯐꯣꯜ ꯀꯌా ꯑꯃ ꯂꯩ ꯁꯦ ꯁꯄꯣꯁ ꯈꯨꯗꯝ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯂꯩꯈꯤꯕꯅꯤ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯄꯒꯤ ꯐꯣꯜ ꯍꯥꯏꯅ ꯕ꯭ꯂꯣꯛ ꯑꯃ ꯑꯩ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯌꯦꯡꯕꯤꯌꯨꯁꯨ ꯃꯗꯨꯁꯨ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯐꯣꯜꯗꯨꯗ ꯂꯩꯔꯤꯗꯣ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕ ꯃꯇꯝꯗ ꯅꯣꯡꯃꯥꯏꯖꯤꯡꯗ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤꯗꯤ ꯂꯨꯈ꯭ꯔꯥ ꯑꯣꯏꯒꯜꯂꯦ ꯀꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯗꯨꯗ ꯂꯨꯈ꯭ꯔꯥ ꯑꯣꯏꯒꯜꯂꯦ ꯍꯥꯏꯕꯗꯤ ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯁꯤꯒꯜꯂꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯁꯤꯒꯟꯕ ꯍꯥꯏꯕꯁꯤ ꯃꯗꯨ ꯈꯛꯅ ꯍꯦꯛꯇ ꯐꯣꯜꯗꯨ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯤꯑꯕ ꯉꯁꯥꯏꯒꯤ ꯊꯥꯒꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯗꯦꯟ ꯑꯥꯐꯇꯔ ꯑꯣꯜ ꯊꯥꯒꯤ ꯂꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯊꯕꯥꯟꯒꯤ ꯁꯨꯝ ꯌꯦꯡꯒꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯔꯤꯖꯟꯗꯤ ꯑꯝꯇ ꯃꯥꯟꯅꯔꯣꯏꯀꯣ ꯃꯥꯟꯅꯗ꯭ꯔꯒ ꯑꯍꯨꯝꯁꯤ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯇꯥꯐꯝ ꯊꯣꯛꯄ ꯐꯣꯜ ꯑꯃ ꯂꯩꯒꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯃꯝꯇ ꯍꯥꯏꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯀꯌꯥ ꯑꯃꯗꯤ ꯑꯩ ꯈꯨꯝꯖꯈ꯭ꯔꯕꯅꯦ ꯁꯤꯅꯤ ꯐꯣꯜ ꯇꯧꯔ ꯍꯪꯕꯤꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯑꯩꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯁꯦꯡꯕ ꯃꯥꯒꯤ ꯇꯥꯐꯝ ꯊꯣꯛꯄ ꯐꯣꯜꯗꯨ ꯁꯨꯝ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯅꯥꯎ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯩ ꯃꯦꯁꯦꯖꯁꯦ ꯈꯤꯇꯪ ꯉꯥꯡꯖꯔꯤꯀꯥꯟꯗ ꯑꯩ ꯃꯦꯁꯦꯖ ꯄꯥꯖꯍꯩꯔꯣꯏꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯂꯥꯏꯚ ꯊꯥꯔꯀꯥꯟꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯄꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯒ ꯃꯦꯁꯦꯖꯁꯤ ꯄꯥꯖꯔꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯑꯃ ꯄꯤꯖꯒꯦ ꯑꯩ ꯉꯥꯡꯅꯤꯡꯕ ꯃꯈꯩꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯉꯥꯡꯊꯣꯛꯆꯍꯧꯒꯦ ꯑꯗꯨꯒ ꯇꯥꯡꯀꯛ ꯑꯃ ꯊꯝꯃꯒ ꯃꯦꯁꯦꯖ ꯑꯃ ꯄꯥꯖꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯔꯣꯜꯗꯨꯁꯨ ꯑꯃꯨꯛ ꯄꯤꯖꯔꯛꯀꯦ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯇꯟꯖꯥꯁꯤꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯍꯧꯒꯦ ꯅꯨꯡꯁꯤꯖꯔꯕꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯩꯒꯤ ꯂꯥꯏꯐꯄꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯠ ꯅꯝꯕꯤꯌꯨ ꯁꯤꯅꯦ ꯂꯥꯏꯠ ꯅꯝꯃꯒꯗꯤ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯪꯊꯣꯛ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯌꯥꯝ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜꯗ ꯀꯥꯎꯕ ꯂꯩꯇꯕ ꯂꯥꯏꯐꯀ ꯅꯝꯃꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅ ꯈꯨꯕꯥꯛ ꯈꯨꯕ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯦ ꯂꯥꯏꯠ ꯅꯝꯕꯤꯔꯛꯄ ꯀꯥꯏꯁꯤꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯔꯛꯇꯣꯏꯁꯦ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯅ ꯈꯨꯗꯝ ꯄꯤꯖꯕ ꯋꯥꯅꯤꯀꯣ ꯑꯐꯕ ꯐꯣꯜ ꯀꯌꯥ ꯑꯃ ꯂꯩꯌꯦꯕ ꯑꯐꯕ ꯐꯣꯜ ꯂꯩꯔꯗꯤ ꯐꯠꯇꯕ ꯐꯣꯜ ꯂꯩꯒꯅꯤ ꯁꯦꯝ ꯀꯩꯗꯧꯕ ꯐꯠꯇꯕ ꯐꯣꯜ ꯂꯩꯔꯗꯤ ꯑꯐꯕ ꯐꯣꯜꯁꯨ ꯂꯩꯒꯅꯦꯕ ꯅꯥꯎ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯐꯕ ꯐꯣꯜꯕꯨ ꯂꯩꯔꯁꯨ ꯐꯠꯇꯕ ꯐꯣꯜꯕꯨ ꯂꯩꯔꯁꯨ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯗ ꯑꯍꯥꯟꯕ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄ ꯃꯇꯝꯁꯦ ꯃꯁꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯁꯦ ꯃꯁꯤ ꯑꯌꯥꯝꯕꯅ ꯃꯁꯤ ꯇꯧꯕꯤꯒꯗꯕ ꯊꯕꯛꯇꯤ ꯀꯅꯥꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯃꯥ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯇꯧꯕꯤꯒꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯈꯪꯕꯤꯗꯅ ꯊꯧ ꯁꯥꯕꯤꯗꯅ ꯂꯩꯔꯀꯥꯟꯗ ꯊꯧ ꯁꯥꯕꯤꯍꯧꯗꯅ ꯂꯩꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯆꯥꯁꯤꯡ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯍꯌꯦꯡ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯂꯥꯛꯑ ꯃꯇꯝꯗ ꯐꯠꯇꯕ ꯐꯣꯜ ꯀꯌꯥ ꯑꯃ ꯂꯩꯕ ꯀꯌꯥꯁꯤ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯉꯁꯤꯕꯨ ꯇꯠꯇꯅ ꯊꯦꯡꯅꯔꯤ ꯑꯗꯨ ꯃꯁꯤ ꯊꯦꯡꯅꯕꯁꯤꯡꯁꯦ ꯃꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯇ ꯆꯐꯨ ꯇꯥꯕ ꯏꯋꯥꯟ ꯇꯥꯕ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯒꯤ ꯈꯥꯕꯩ ꯇꯥꯕ ꯀꯥꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯃꯗꯨꯗ ꯆꯐꯨ ꯇꯥꯕ ꯈꯥꯕꯩ ꯇꯥꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯗꯤ ꯑꯗꯨ ꯐꯠꯇꯕ ꯂꯩꯔꯤꯕ ꯐꯣꯜꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨꯗ ꯂꯩꯕ ꯃꯥꯒꯤ ꯐꯠꯇꯕ ꯊꯥꯔꯛꯀꯗꯕꯁꯤꯡꯁꯤ ꯃꯥꯅ ꯍꯌꯦꯡ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯂꯩꯔꯕ ꯃꯇꯝꯗ ꯃꯗꯨꯁꯤꯡꯗꯨ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁ ꯁꯨꯗꯣꯛꯑꯒ ꯊꯝꯕꯤꯔꯁꯨ ꯌꯥꯔꯦ ꯁꯨꯗꯅ ꯊꯝꯕꯤꯔꯁꯨ ꯌꯥꯔꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯂꯩꯕ ꯃꯐꯝꯗ ꯑꯦꯛꯁꯦꯞ ꯃꯃꯥꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯒꯈꯛ ꯈꯪꯉꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯥꯒꯣꯟꯅꯔꯒ ꯂꯩꯒꯗꯕꯅꯤ ꯃꯗꯨꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯤꯀꯨꯞꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯦ
ꯃꯥꯅ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯂꯩꯈꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯍꯦꯟꯅ ꯂꯥꯛꯄ ꯐꯠꯇꯕ ꯗꯁꯥ ꯂꯪꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯥꯛꯊꯣꯛꯈꯤꯒꯅꯤ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯈꯪꯗꯕ ꯌꯥꯗꯕ ꯑꯃꯅꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯒꯦꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯅꯥꯎ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯆꯤꯜꯂꯦ ꯑꯉꯥꯡꯁꯤꯡꯒꯤ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯄ ꯈꯣꯠꯄ ꯑꯁꯤ ꯃꯌꯥꯝꯁꯤꯒ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯄꯥꯎꯈꯨꯝꯁꯨ ꯈꯨꯝꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯍꯥꯏꯁꯦ ꯁꯦꯝꯃꯒ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯇꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕ ꯃꯇꯝ ꯑꯃ ꯑꯣꯏꯁꯤꯜꯂꯛꯄ ꯍꯧꯖꯤꯛꯀꯥꯟꯁꯤꯀꯣ ꯑꯗꯨꯅ ꯇꯨꯏꯁꯟꯁꯨ ꯑꯩ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯒꯤ ꯃꯇꯝꯗ ꯑꯩ ꯅꯪꯖꯗ꯭ꯔꯕꯅꯤ ꯇꯁꯦꯡꯅ ꯄꯨꯡ 6ꯇꯒꯤ ꯄꯨꯡ 9 ꯐꯥꯎꯁꯦ ꯇꯨꯏꯁꯟ ꯃꯊꯪ ꯃꯊꯪ ꯑꯩ ꯂꯩꯖꯈꯤꯕ ꯁꯤꯗꯁꯨ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯈꯤꯗꯣꯔꯤ ꯍꯧꯖꯤꯛꯁꯦ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯄꯅꯤꯅ ꯑꯗꯨꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯌꯥ ꯑꯃꯁꯨ ꯆꯠꯄ ꯑꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯇꯥꯏꯃꯤꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯃꯇꯝꯗꯨ ꯃꯇꯝ ꯈꯔ ꯊꯝꯈꯤꯁꯦ ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯒꯗꯤ ꯑꯃꯨꯛꯁꯨ ꯋꯥꯔꯛꯇꯣꯏꯅꯦ ꯑꯗꯨꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯁꯦ ꯑꯦꯅꯤꯋꯦ ꯑꯩ ꯑꯗꯨ ꯀꯣꯟꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯡꯁꯤꯖꯔꯕ PK ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯑꯩꯒꯤ ꯂꯥꯏꯐꯄꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯑꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯂꯣꯛꯄꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯐꯠꯇꯕ ꯗꯁꯥ ꯂꯪꯐꯝ ꯂꯩꯈ꯭ꯔꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯗꯁꯥ ꯂꯪꯐꯝ ꯈꯨꯗꯤꯡꯃꯛꯇꯣ ꯗꯁꯥ ꯂꯪꯐꯝ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯆꯐꯨ ꯇꯥꯕ ꯈꯥꯕꯩ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯂꯩꯈꯤꯕꯁꯤꯡ ꯗꯦꯟ ꯑꯗꯒꯤ ꯃꯥꯒꯤ ꯔꯤꯆꯨ ꯂꯥꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯐꯣꯜ ꯂꯩꯕꯁꯤꯡ ꯁꯦ ꯁꯄꯣꯁ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯂꯨꯈ꯭ꯔꯥ ꯑꯣꯏꯌꯣ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯇꯥꯕꯗ ꯇꯨꯖꯨꯡꯕ ꯐꯣꯜ ꯀꯌꯥ ꯑꯃ ꯂꯩꯕꯁꯤꯡꯁꯦ ꯃꯁꯤ ꯀꯣꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯕ ꯎꯄꯥꯏꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯑꯍꯥꯟꯕ ꯃꯇꯝꯗ ꯔꯤꯆꯨ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡꯗꯨꯅ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁ ꯑꯃꯇꯪꯗꯤ ꯃꯃꯥꯗꯨꯒ ꯃꯆꯥꯗꯨꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯈꯪꯉꯒ ꯆꯦꯠꯅ ꯊꯝꯕꯤꯌꯨ ꯑꯗꯨꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯊꯝꯕꯤꯈꯤꯒꯗꯕꯅꯤ ꯃꯃꯥꯗꯨꯅ ꯊꯝꯕ ꯀꯥꯟꯗ ꯃꯆꯥꯅꯨꯄꯤꯗ ꯌꯥꯔꯤꯈꯩ ꯈꯪꯍꯟꯕꯤꯕ ꯌꯥꯗꯦ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯈꯪꯍꯜꯂꯛꯀꯗꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯝ ꯊꯥꯗꯣꯛꯈ꯭ꯔꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯀꯗꯕ ꯈꯣꯠꯀꯗꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯀꯥꯟꯗꯗꯤ ꯃꯃꯥꯅ ꯍꯥꯏꯕꯤꯕ ꯌꯥꯔꯦꯀꯣ ꯁꯦ ꯁꯤ ꯄꯨꯀꯣ ꯁꯤ ꯂꯣꯏꯅꯀꯣ ꯆꯦꯠꯅ ꯅꯪ ꯈꯛ ꯈꯪꯉ ꯊꯝꯒꯗꯕꯅꯦ ꯍꯥꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯁꯥꯒꯣꯟꯅꯔ ꯆꯠꯄ ꯀꯥꯟꯗ ꯃꯐꯝ ꯆꯠꯄ ꯀꯥꯟꯗ ꯃꯉꯣꯟꯗ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯉꯥꯛꯊꯣꯛꯑ ꯂꯩꯒꯅꯦꯕ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯃꯃꯥꯡꯉꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤꯡꯗ ꯏꯕꯤꯔꯝꯕ ꯑꯗꯨꯗꯒꯤ ꯊꯦꯡꯅꯖꯔꯒ ꯑꯩꯅ ꯊꯝꯖꯕꯅꯦ ꯌꯥꯝꯅ ꯈꯪꯕꯗ ꯀꯥꯟꯅꯒꯅꯤ ꯈꯪꯃꯤꯟꯅꯕꯗ ꯀꯥꯟꯅꯒꯅꯤ ꯈꯟꯖꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯕꯅꯦ ꯑꯗꯨꯅ ꯍꯧꯈꯤꯕꯅ ꯇꯧꯍꯧꯗꯕ ꯇꯥꯔꯒꯁꯨ ꯃꯁꯤ ꯇꯧꯍꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯉꯩ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯂꯥꯏ ꯇꯤꯟ ꯌꯥꯝ ꯊꯥꯖꯅꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯅꯔꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯏꯁꯇꯦꯖ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯁꯇꯦꯖꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏ ꯃꯊꯛꯀꯤ ꯑꯍꯟꯁꯤꯡꯒꯤꯃꯔꯣꯟ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯔꯣꯟ ꯈꯔꯁꯤꯡꯁꯦ ꯃꯈꯣꯏꯗꯒꯤ ꯍꯧꯈ꯭ꯔꯦ ꯂꯥꯏ ꯇꯤꯟꯒꯤ ꯊꯥꯖꯗꯕ ꯍꯧꯔꯛꯄ ꯑꯇꯟꯕ ꯊꯝꯃꯛꯄ ꯆꯥꯎꯈꯠꯂꯛꯄꯒꯤ ꯏꯟꯚꯣꯜꯞ ꯇꯧꯕ ꯍꯧꯅꯔꯛꯄꯁꯤꯡꯁꯤꯗ ꯃꯁꯤꯒꯤ ꯃꯥꯡꯖꯕ ꯈꯔ ꯍꯥꯏꯖꯒꯦ ꯆꯥꯎꯈꯠꯂꯛꯄꯒꯤ ꯏꯟꯚꯣꯜꯞ ꯇꯧꯔꯁꯨ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯗꯕ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯀꯥꯟꯅꯒꯗꯕ ꯃꯁꯤ ꯐꯠꯇꯦ ꯃꯁꯤ ꯇꯧꯍꯩꯗꯦ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤꯡꯁꯤ ꯑꯍꯜꯁꯤꯡꯅ ꯐꯠꯇꯦ ꯍꯥꯏꯔꯝꯕꯁꯤ ꯐꯠꯇ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯈꯪꯕꯤꯐꯝ ꯊꯣꯛꯑꯦ ꯃꯗꯨ ꯈꯪꯅꯕ ꯍꯣꯠꯅꯗꯕꯗꯒꯤ ꯉꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯥꯗ ꯂꯩꯕ ꯗꯁꯥ ꯂꯪꯐꯝ ꯀꯌꯥꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯠꯇꯕ ꯗꯁꯥ ꯀꯌꯥ ꯇꯥꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯈꯤꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯑꯃꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯆꯦꯠꯄ ꯃꯟꯇ꯭ꯔꯕꯨ ꯈꯨꯠꯂꯥꯏ ꯑꯃ ꯉꯁꯤ ꯑꯩ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯂꯩꯕꯤꯔꯤꯕ ꯏꯁꯄꯤꯁꯦꯜꯂꯤ ꯏꯆꯟ ꯏꯆꯦꯁꯤꯡ ꯏꯃꯥ ꯏꯗꯣꯜ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕꯁꯤꯡ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯤ ꯈꯪꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯏꯆꯥꯁꯤꯡꯁꯤꯕꯨ ꯗꯁꯥ ꯂꯪꯐꯝ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ
ꯍꯣꯠꯅꯕꯗ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯦꯞꯃꯤꯟꯅꯕꯁꯤ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤ ꯑꯩꯅ ꯊꯝꯖꯔꯤꯁꯤ ꯋꯥꯐꯝꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯒꯦꯞ ꯑꯃ ꯄꯤꯖꯔꯒ ꯍꯧꯖꯤꯛ ꯂꯥꯛꯈꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯑꯩ ꯂꯧꯈꯠꯆꯕꯒꯤ ꯇꯥꯟꯖꯥ ꯂꯧꯒꯦ ꯑꯗꯨꯒ ꯃꯈꯥ ꯑꯃ ꯁꯝꯊꯖꯔꯛꯀꯦ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯕ ꯌꯥꯕꯅ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯗ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ ꯑꯩꯒꯤ ꯂꯥꯏꯐ ꯌꯥꯝ ꯀꯨꯏꯖꯔꯣꯏ ꯉꯁꯤ ꯄꯨꯡꯈꯥꯏꯃꯨꯛꯇꯅꯦ ꯂꯥꯏꯐ ꯊꯥꯖꯗꯣꯔꯤꯁꯦ ꯆꯥꯛ ꯆꯥꯖꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯑꯦ ꯍꯥꯏꯔ ꯀꯥꯟꯗ ꯉꯁꯥꯏ ꯃꯣꯔꯅꯤꯡꯗꯒꯤ ꯃꯊꯪ ꯃꯊꯪ ꯆꯠꯂꯨꯔꯒ ꯗꯦꯟ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯏꯅꯦ ꯁꯤꯗ ꯚꯥꯏꯇꯣ ꯂꯥꯏꯐꯀꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗꯗꯤ ꯄꯨꯡ 23ꯁꯦ ꯌꯥꯝ ꯇꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯦ ꯄꯨꯡ 23ꯁꯦ ꯌꯥꯝ ꯇꯦꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯕꯗꯨꯝ ꯌꯦꯡꯕꯤꯌꯦ ꯁꯤ ꯂꯥꯏꯛ ꯈꯔ ꯇꯧꯕꯤꯔꯣ ꯑꯩ ꯃꯦꯁꯦꯖ ꯂꯧꯈꯠꯆꯕ ꯍꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯈꯥ ꯁꯝꯊꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯛꯇꯣꯏꯅꯤꯀꯣ ꯌꯥꯝ ꯀꯨꯏꯖꯔꯣꯏ ꯑꯗꯨꯒ ꯁꯤꯗ ꯋꯥꯠꯂꯧꯕ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯠꯂꯧꯕ ꯈꯣꯠꯍꯧꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯃꯁꯨ ꯁꯦꯝꯖꯔꯛꯈꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯏꯕꯁꯤꯡꯗꯣ ꯑꯩ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯌꯥꯝ ꯆꯞꯄꯦ ꯁꯤ ꯌꯥꯝ ꯆꯞꯄꯦ ꯀꯩꯁꯨ ꯆꯞꯇꯦ ꯁꯤꯕꯨ ꯂꯩꯈ꯭ꯔꯦ ꯚꯨꯕꯅꯦꯁꯣꯔ ꯆꯞꯇꯦ ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯖꯣꯇꯤꯟꯗꯒꯤ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯅꯦꯠꯁꯦ ꯑꯁꯤꯕꯨ ꯄꯥꯈ꯭ꯔꯦ ꯑꯗꯒꯤ ꯁꯤꯁꯤ ꯁꯨꯔꯦꯁ ꯇꯥꯏꯌꯦ ꯁꯦꯡꯅ ꯊꯦꯡꯀ꯭ꯌꯨ ꯁꯨꯔꯦꯁ ꯑꯁꯤ ꯑꯣꯀꯦ ꯚꯣꯏꯁꯇꯤ ꯄꯣꯠ ꯀꯥꯞꯄꯦ ꯖꯣꯇꯤꯟ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯀꯥ ꯁꯦꯡꯅ ꯇꯥꯏꯌꯦ ꯚꯨꯕꯅꯦꯁꯣꯔ ꯅꯥꯃꯦꯔꯥꯐꯝ ꯊꯦꯡꯀ꯭ꯌꯨ ꯁꯣꯅꯤꯌꯥ ꯁꯦꯡꯉꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯈꯥ ꯇꯥꯁꯤ ꯊꯦꯡꯀ꯭ꯌꯨ ꯁꯣꯅꯤꯌꯥ ꯂꯥꯡꯕꯝ ꯖꯣꯁꯤ ꯆꯅꯝꯕꯝ ꯌꯥꯝ ꯊꯤꯅ ꯆꯞꯄꯦ ꯌꯥꯗ꯭ꯔꯦ ꯑꯣꯀꯦ ꯈꯔꯅ ꯆꯞꯄꯦ ꯍꯥꯏ ꯈꯔꯅ ꯆꯞꯇꯦ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯣꯀꯦ ꯊꯧꯅꯥꯎꯖꯝ ꯏꯆꯟ ꯚꯣꯏꯁꯇꯤ ꯐꯖꯅ ꯇꯥꯔꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯧꯅꯥꯎꯖꯝ ꯏꯆꯟ ꯄꯨꯟꯁꯤꯔꯩ ꯂꯥꯛꯄꯝ ꯇꯠꯇꯦ ꯁꯦꯡꯅ ꯇꯥꯏ ꯊꯦꯡꯀ꯭ꯌꯨ ꯄꯨꯟꯁꯤꯔꯩ ꯚꯨꯕꯅꯦꯁꯣꯔ ꯅꯥꯃꯩꯔꯥꯛꯄꯝ ꯀꯀꯥ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯄꯗꯣ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯀꯀꯥ ꯑꯗꯨꯒ ꯕꯂꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠꯇꯤ ꯇꯥꯒꯤ ꯃꯁꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯕꯂꯤꯒꯤꯒ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯗꯨꯒꯤ ꯊꯣꯏꯗꯣꯛꯅ ꯑꯀꯟꯕ ꯂꯩꯇꯦ ꯑꯗꯨꯒ ꯐꯕꯨ ꯐꯩ ꯕꯂꯤ ꯅꯨꯃꯤꯠ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯠ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯣꯜ ꯑꯃꯗꯤ ꯂꯩꯕꯅꯦ ꯀꯣ ꯑꯗꯨꯒꯤ ꯐꯣꯜ ꯑꯃꯗꯤ ꯂꯩꯕꯅꯦ ꯑꯗꯨ ꯐꯣꯜ ꯂꯩꯕꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯌꯥꯎꯔꯕꯅꯤꯀꯣ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ ꯈꯛꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ ꯃꯥꯒꯤ ꯊꯕꯥꯟ ꯀꯔꯤ ꯊꯥꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯗꯨꯒꯤ ꯐꯣꯜ ꯑꯃ ꯂꯣꯏ ꯂꯩꯕꯅꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯗ ꯑꯩ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯦ ꯅꯨꯄꯤꯒꯤ ꯑꯍꯥꯟꯕ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄꯒꯤ ꯐꯣꯜ ꯍꯥꯏꯅ ꯑꯝꯇ ꯅꯝꯕꯤꯌꯨ ꯁꯣꯏꯗꯅ ꯊꯦꯡꯅꯖꯅꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ ꯅꯧꯔꯤꯀꯥꯟꯗ ꯍꯩꯇ ꯁꯦꯝꯖꯈꯤꯕꯅꯦ ꯑꯗꯣ ꯌꯦꯡꯕꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯔꯣꯏ ꯑꯗꯨꯅ ꯚꯣꯏꯁꯁꯤꯡꯗꯣ ꯐꯖꯅ ꯇꯥꯕꯤꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯌꯦꯡꯕꯤꯌꯨ ꯁꯣꯅꯤꯌꯥ ꯏꯉꯦꯟꯒꯤ 19 ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯣꯏꯔꯗꯤ ꯀꯔꯤ ꯑꯣꯏꯒꯦ ꯐꯠꯇꯕ꯭ꯔꯣ ꯑꯣꯀꯦ ꯁꯣꯅꯤꯌꯥ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯨꯗ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯆꯤꯡꯈꯠꯄꯤꯔꯒ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯔꯤꯇꯨ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯐꯣꯜ ꯍꯥꯏꯅ ꯆꯪꯕꯤꯌꯣ ꯑꯩꯒꯤ ꯌꯨꯝꯕꯥꯜ ꯂꯝꯖꯤꯡꯗ ꯑꯣꯏꯈꯤꯕ꯭ꯔꯥ ꯀꯩ ꯀꯥꯎꯔꯦ ꯌꯥꯝ ꯀꯨꯏꯔꯕ ꯚꯤꯗꯤꯑꯣꯅꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗ ꯑꯦꯅꯤ ꯀꯟꯐ꯭ꯌꯨꯁ ꯂꯩꯔꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯖꯒꯦ ꯑꯣꯀꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯌꯨꯝꯅꯥꯛꯀ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯒꯤ ꯌꯨꯝꯅꯥꯛꯀ ꯃꯥꯟꯅꯕꯁꯦ ꯂꯧꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯒꯤ ꯌꯨꯝꯅꯥꯛꯀ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯒꯤ ꯌꯨꯝꯅꯥꯛ ꯑꯗꯨ ꯊꯣꯏꯅ ꯀꯥꯏꯗꯦꯗ ꯅꯨꯄꯤ ꯃꯃꯥꯒꯤ ꯌꯨꯝꯅꯥꯛꯇꯤ ꯐꯔꯦ ꯐꯔꯦ ꯁꯤꯂꯨꯋꯥꯡ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯔꯖ ꯃꯣꯏꯔꯥꯡꯆꯥ ꯃꯦꯁꯦꯖ ꯔꯤꯇ꯭ꯔꯦꯛꯇꯦꯠ ꯇꯧꯈ꯭ꯔꯦ ꯀꯛꯊꯠꯄꯤꯈ꯭ꯔꯦ ꯃꯤꯇꯥ ꯃꯨꯇꯨꯝ ꯋꯦꯅꯁꯗꯦ ꯑꯣꯀꯦ ꯌꯦꯡꯕꯤꯔꯣꯀꯣ ꯑꯩ ꯀꯩꯅꯣꯗꯣ ꯑꯗꯨꯗ ꯑꯦꯅꯤ ꯀꯟꯐ꯭ꯌꯨꯁ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣ ꯗꯦꯟ ꯑꯗꯨꯒ ꯃꯦꯁꯦꯖꯇ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯑꯩꯅ ꯆꯤꯟꯕꯗꯒꯤ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯇꯥꯏꯃꯤꯡ ꯑꯃ ꯌꯦꯡꯉꯒ ꯀꯣ ꯑꯗꯨꯒ ꯈꯟꯅꯁꯦ ꯑꯗꯨꯒ ꯀꯣꯟꯖꯦꯡꯕꯝ ꯁꯟꯙ꯭ꯌꯥ ꯍꯥꯏ ꯀꯀꯥ ꯑꯣꯀꯦ ꯍꯥꯏ ꯂꯣꯡꯖꯝ ꯀꯤꯌꯣꯕꯇꯤ ꯑꯩ ꯂꯥꯏꯠ ꯅꯝꯖꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯀꯤꯌꯣꯕꯇꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨꯀꯣ ꯂꯕꯨꯡꯅ ꯊꯃꯣꯏꯗꯒꯤ ꯌꯥꯝ ꯆꯥꯎꯅ ꯏꯁꯣꯔꯗ ꯕꯣꯔ ꯊꯧꯅꯤꯖꯔꯤꯕꯅꯤ ꯑꯃꯗꯤ ꯏꯆꯟ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯕꯣꯔꯁꯨ ꯄꯤꯖꯔꯤꯕꯅꯤ ꯏꯁꯣꯔꯗꯁꯨ ꯑꯝꯇꯃꯛ ꯑꯩ ꯈꯨꯔꯨꯝꯖꯔꯤꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯀꯤꯌꯣꯕꯇꯤ ꯂꯦꯡꯕꯤꯔꯛꯄ ꯗꯦꯟ ꯑꯗꯒꯤ ꯖꯣꯇꯤꯟ ꯀꯦ ꯑꯥꯏꯁ ꯂꯣꯏꯈꯤꯕꯒ ꯌꯥꯔꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯣꯀꯦ ꯀꯀꯥ ꯚꯨꯃꯦꯁꯣꯔ ꯅꯥꯃꯔꯝ ꯀꯀꯥ ꯅꯨꯄꯤꯅ ꯏꯔꯥꯏ ꯑꯗꯨꯒ ꯅꯨꯄꯥꯅ ꯊꯥꯡꯖ ꯑꯅꯤꯁꯦ ꯀꯔꯤ ꯇꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯥꯕꯩ ꯇꯥꯕꯅꯤꯀோ ꯑꯐꯕ ꯑꯣꯏꯗꯦ ꯁꯨꯔꯁ ꯃꯣꯏꯔꯥꯡ ꯆꯥꯝꯃꯨꯛꯀ ꯏꯕꯤꯔꯦ ꯏꯌꯥꯝꯕ ꯃꯟꯗꯦꯗ ꯔꯤꯇꯨ ꯑꯍꯥꯟꯕ ꯂꯥꯛꯄꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯤꯌꯨꯕ ꯑꯣꯀꯦ ꯑꯩ ꯃꯗꯨ ꯑꯣꯀꯦ
ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕ ꯀꯥꯟꯗ ꯂꯥꯏꯔꯤꯛꯄꯨꯗꯤ ꯄꯥꯏꯕ ꯌꯥꯏ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯕꯨꯗꯤ ꯄꯥꯏꯕ ꯌꯥꯏ ꯑꯗꯨ ꯂꯥꯏꯔꯤꯛꯁꯤ ꯄꯥꯏꯔꯒ ꯇꯧꯕ ꯀꯥꯟꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯖꯈ꯭ꯔꯕꯅꯤꯅ ꯕ꯭ꯂꯣꯛꯇꯨꯗ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯨꯝꯅ ꯈꯛꯀꯤ ꯏꯁꯄꯦꯁꯦꯜꯂꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯗ꯭ꯔꯦꯁꯀꯤ ꯃꯇꯥꯡꯁꯦꯀꯣ ꯔꯤꯇꯨ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯠꯄ ꯗ꯭ꯔꯦꯁꯀꯤ ꯃꯇꯥꯡꯁꯦ ꯃꯁꯤꯒꯤ ꯀꯥꯟꯅꯕꯗꯨꯅꯦꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯩꯅꯣꯁꯤꯡꯁꯤ ꯃꯟꯗꯦꯗ ꯂꯥꯛꯄꯗꯨ ꯂꯥꯛꯄ ꯑꯩ ꯑꯃꯃꯝꯗ ꯍꯥꯏꯅꯔꯗꯤ ꯉꯁꯤꯒꯤ ꯂꯣꯏꯒꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨ ꯑꯦꯅꯤ ꯀꯟꯐ꯭ꯌꯨꯁ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯋꯦꯜꯀꯝ ꯑꯩꯒꯤ ꯀꯩꯅꯣꯗ ꯋꯥꯆꯞꯇ ꯈꯪꯗꯦ ꯗꯦꯟ ꯑꯗꯨꯒ ꯀꯣꯜꯗ ꯈꯪꯗꯦ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯇꯥꯟꯅꯁꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯑꯗꯨꯅ ꯑꯩꯅ ꯄꯟꯖꯗꯕꯩ ꯃꯔꯝꯗꯤ ꯑꯩ ꯑꯗꯨꯒꯤ ꯕ꯭ꯂꯣꯛꯇꯨ ꯂꯩꯈ꯭ꯔꯦ ꯁꯤ ꯅꯨꯃꯤꯠꯇ ꯔꯤꯇꯨꯂꯥꯗ ꯁꯤ ꯂꯩꯕꯅꯦ ꯁꯤ ꯅꯨꯃꯤꯠꯇ ꯔꯤꯇꯨꯂꯥꯗ ꯁꯤ ꯂꯩꯕꯅꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯑꯩ ꯄꯤꯖꯈ꯭ꯔꯕꯅꯦ ꯊꯕꯥꯜꯗꯒꯤ ꯊꯥꯗꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯣꯏꯅ ꯑꯗꯨꯒꯤ ꯔꯤꯇꯨꯁꯤꯡ ꯐꯣꯜ ꯂꯣꯏꯅ ꯄꯤꯖꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯉꯒꯅ ꯃꯌꯥꯝꯗꯨꯒꯤ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩ ꯁꯤꯗꯅ ꯁꯤ ꯇꯥꯏ ꯁꯤꯗꯅ ꯁꯤ ꯇꯥꯏ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯄꯨꯟꯕꯤ ꯀꯔꯤ ꯔꯤꯖꯟ ꯂꯩꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯥꯏꯖꯒꯦ ꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯗꯦ ꯑꯗꯨꯅ ꯀꯦ ꯀꯩꯗꯧꯒꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯗꯤ ꯁꯟꯗꯦꯗ ꯂꯥꯛꯑꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯣꯀꯦ ꯁꯟꯗꯦ ꯑꯣꯀꯦ ꯁꯟꯗꯦꯒꯤꯁꯨ ꯑꯗꯨꯝ ꯏꯆꯟ ꯀ꯭ꯌꯣꯕꯗꯤ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯀꯣ ꯑꯗꯨ ꯁꯟꯗꯦ ꯈꯛꯇꯁꯨ ꯂꯧꯕ ꯌꯥꯒꯗꯕꯗꯤ ꯀꯔꯤ ꯊꯥꯅꯣ ꯀꯔꯤ ꯊꯕꯥꯜꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯀꯥꯟꯗ ꯂꯣꯏꯅ ꯌꯦꯡꯒꯗꯕꯅꯤꯀꯣ ꯑꯣꯀꯦ ꯗꯦꯟ ꯑꯗꯨꯒ ꯁꯨꯔꯖ ꯃꯣꯏꯔꯥꯡꯆ ꯑꯣꯀꯦ ꯏꯌꯥꯝꯕ ꯑꯩ ꯃꯥꯡꯈꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯏꯌꯥꯝꯕ ꯑꯩ ꯌꯦꯡꯉꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯀꯦ ꯅꯤꯡꯊꯧꯖꯝ ꯇꯥꯏꯕꯪꯉꯥꯟꯕ ꯑꯣꯀꯦ ꯃꯟꯗꯦꯒ ꯋꯦꯅꯁꯗꯦꯒꯁꯤ ꯀꯔꯝꯕꯅ ꯅꯨꯡꯁꯤꯅꯕꯗ ꯐꯕ ꯂꯩꯕꯒꯦ ꯀꯀꯥꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯨꯄꯤ ꯀꯔꯤꯅꯣ ꯑꯗꯨ ꯅꯨꯄꯥꯒꯤꯗꯨ ꯌꯦꯡꯉꯒ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯅ ꯂꯩꯒꯗꯕꯅꯤꯀꯣ ꯃꯤꯂꯟ ꯅꯤꯡꯊꯧꯖꯥ ꯃꯤꯜꯂꯥ ꯀꯀꯥ ꯈꯥꯕꯩ ꯇꯥꯕꯁꯤ ꯂꯧꯅꯕ ꯁꯨꯡꯌꯥ ꯌꯥꯗꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯒꯅꯤ ꯑꯗꯨ ꯁꯥꯎꯅꯕ ꯍꯦꯛ ꯑꯃꯨꯛꯇꯪ ꯂꯥꯛꯀꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯎꯅꯕ ꯍꯦꯛ ꯂꯥꯛꯄ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤꯀꯣ ꯅꯨꯃꯤꯠ ꯊꯕꯥꯜꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯔ ꯑꯣꯀꯦ ꯆꯟꯀ꯭ꯌꯣꯕꯇꯤ ꯊꯕꯥꯜ ꯊꯥꯗꯤ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯊꯕꯥꯜ ꯈꯪꯕꯅꯗꯤ ꯈ꯭ꯋꯥꯏ ꯐꯕꯅꯤꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯀꯔꯤ ꯂꯩꯒꯦꯗꯨ ꯁꯨꯝ ꯈꯟꯅꯁꯤꯀꯣ ꯐꯖꯅ ꯋꯥꯒꯅꯨ ꯑꯣꯀꯦ ꯗꯦꯟ ꯑꯗꯨꯒ ꯕ꯭ꯔꯗꯔ ꯃꯤ ꯇꯥꯕꯒ ꯂꯥꯏ ꯇꯥꯕꯒꯁꯤ ꯂꯧꯅꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯕꯅꯤꯀꯣ ꯃꯤ ꯂꯥꯏꯅ ꯑꯌꯥꯝꯕꯗꯤ ꯆꯥꯒꯜꯂꯤ ꯃꯤꯁꯤꯀꯣ ꯑꯗꯨ ꯈꯤꯇꯪꯗꯤ ꯆꯥꯅꯕꯄꯣꯠꯇꯤ ꯋꯥꯠꯄꯅꯦ ꯃꯗꯨꯒꯤ ꯗ꯭ꯔꯦꯁꯇꯨ ꯀꯔꯤ ꯀꯥꯟꯅꯒꯦ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯕ꯭ꯔꯗꯔ ꯌꯥꯝꯕꯦꯝ ꯍꯔꯤꯗꯥꯁ ꯑꯣꯀꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯣ ꯔꯤꯄꯤꯠ ꯇꯧꯕꯁꯤ ꯃꯌꯥꯝꯅꯁꯨ ꯋꯥꯏꯁꯤꯟꯒꯗꯧ ꯃꯥꯜꯂꯦꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨ ꯑꯩ ꯇꯟꯖꯥ ꯐꯪꯗꯦ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯃꯦꯁꯦꯖ ꯍꯥꯟꯅ ꯄꯥꯖꯒꯦ ꯍꯔꯤꯗꯥꯁ ꯌꯥꯝꯕꯦꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯤꯡꯊꯧꯖꯝ ꯇꯥꯏꯕꯪꯉꯥꯟꯕ ꯀꯀꯥ ꯅꯨꯄꯤꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯍꯟꯒꯗꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯣꯀꯦ ꯏꯠꯁ ꯚꯦꯔꯤ ꯏꯟꯇꯔꯦꯁꯇꯤꯡ ꯇꯣꯄꯤꯛ ꯑꯃꯁꯨ ꯑꯣꯏꯗꯣꯔꯤ ꯅꯨꯄꯤꯅ ꯀꯔꯝꯍꯥꯏꯅ ꯅꯨꯡꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯅꯤꯀꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯨꯄꯤꯅ ꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯌꯦꯡꯊꯣꯛꯄꯤꯔꯣ ꯁꯤꯅꯤ ꯅꯪꯅ ꯅꯨꯄꯤꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯃꯥ ꯑꯩꯒꯤꯗꯃꯛ ꯑꯣꯏꯒꯅꯤꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯆꯞ ꯆꯥꯅ ꯊꯤꯗꯣꯛꯄꯤꯌꯣ ꯃꯗꯨ ꯅꯪꯅꯁꯨ ꯐꯣꯂꯣ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯅꯪꯅꯁꯨ ꯄꯥꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯃꯇꯝ ꯈꯨꯗꯤꯡꯗ ꯎꯠꯊꯣꯛꯀꯗꯕ ꯃꯗꯨꯒꯤ ꯅꯦꯆꯔ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯑꯣꯏꯔꯣ ꯐꯠꯇꯕ ꯑꯣꯏꯔꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯏꯟꯅꯔꯛꯈꯤꯒꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯦ ꯁꯤꯒ ꯍꯥꯏꯖꯒꯦ ꯍꯥꯏꯕ ꯌꯥꯕꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯌꯥꯝ ꯑꯗꯣꯝꯗ ꯌꯥꯝ ꯁꯥꯡꯅ ꯄꯨꯁꯤꯟꯖꯔꯣꯏꯒꯦ ꯅꯣꯡꯃ ꯐꯖꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯩꯈꯥꯏꯅꯁꯦ ꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯇꯥꯟꯅꯁꯦꯕ ꯅꯩꯈꯥꯏꯅꯁꯦ ꯃꯤꯟꯁ ꯕꯕꯤꯅꯥ ꯑꯀꯣꯏꯖꯝ ꯀꯀꯥ ꯔꯥꯁꯤꯃꯤꯟꯅ ꯑꯣꯏꯕꯒꯤ ꯀꯩꯗꯧꯒꯦ ꯅꯨꯃꯤꯗꯥꯡꯗ ꯍꯪꯕꯤꯔꯛꯑꯅꯣ ꯏꯆꯟ ꯕꯕꯤꯅꯥ ꯀꯦꯃꯤꯇꯥ ꯃꯨꯇꯨꯝ ꯃꯤ ꯂꯥꯏ ꯇꯥꯕ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯥꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯑꯩ ꯁꯦꯝꯖꯔꯛꯈꯤꯅꯤꯀꯣ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯈꯤꯅꯤ ꯀꯩꯝ ꯋꯥꯒꯅꯣ ꯑꯗꯨ ꯈꯪꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯦꯁꯦꯖ ꯆꯥꯎꯔꯥꯛꯄ ꯂꯣꯏꯔꯦ ꯑꯩ ꯃꯈꯥ ꯁꯝꯊꯖꯔꯛꯑꯒꯦ ꯃꯦꯁꯦꯖ ꯃꯈꯥ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎꯗ ꯂꯥꯏꯛ ꯌꯥꯝ ꯅꯝꯕꯤꯗ꯭ꯔꯤꯁꯤꯕꯨ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯁꯤꯔꯥ ꯑꯩꯗꯤ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯃꯌꯥꯝꯅ ꯂꯥꯏꯛ ꯅꯝꯕꯤꯔꯛꯄꯗꯣ ꯑꯩꯅ ꯉꯥꯡꯖꯔꯤ ꯈꯨꯋꯥꯛ ꯈꯨꯕꯤꯕꯅꯦꯅ ꯆꯞ ꯃꯥꯟꯅꯩꯅ ꯑꯩ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯅꯦꯔꯣꯗꯥ ꯂꯩꯃꯄꯣꯛꯄꯝ ꯀꯀꯥ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦꯅꯦ ꯆꯐꯨ ꯏꯋꯥꯟ ꯀꯩ ꯇꯥꯒꯦ
ꯌꯦꯡꯕꯤꯌꯨ ꯆꯐꯨ ꯏꯋꯥꯟ ꯁꯨꯝ ꯇꯥꯏ ꯆꯐꯨꯒꯤ ꯏꯋꯥꯟꯒ ꯇꯥꯏ ꯅꯨꯄꯥꯅ ꯆꯐꯨ ꯅꯨꯄꯤꯅ ꯏꯋꯥꯟ ꯇꯥꯏ ꯌꯥꯝꯅ ꯐꯩ ꯅꯦꯔꯣꯗꯥ ꯂꯩꯃꯄꯣꯛꯄꯝ ꯑꯣꯀꯦ ꯅꯥꯎ ꯑꯩ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯔꯛꯑꯒꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯑꯣꯏꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯊꯥꯡꯖ ꯑꯣꯏꯕꯒꯤ ꯑꯁ ꯃꯥꯟꯅꯕꯗꯣ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈꯔꯦꯀꯣ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯑꯐꯕ ꯑꯣꯏꯗꯕꯅꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯤ ꯃꯌꯥꯝ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯔꯝꯕꯗꯤ ꯌꯥꯏ ꯑꯣꯏꯔꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯂꯩꯈ꯭ꯔꯃꯦ ꯑꯣꯜꯃꯣꯁ 100ꯒꯤ ꯃꯊꯛ ꯂꯩꯔꯝꯃꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯈꯔ ꯌꯦꯡꯃꯤꯟꯅꯔꯀꯥꯟꯗ ꯚꯥꯞ ꯇꯥꯗꯕ ꯈꯪꯗ ꯂꯩꯕꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯟꯅꯁꯤ ꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯒ ꯗꯤꯄꯥꯁꯣꯔꯤ ꯄꯥꯎꯅꯝ ꯀꯀꯥ ꯁꯟꯗꯦꯒ ꯊꯔꯁꯗꯦꯒ ꯒꯁꯦ ꯀꯩ ꯇꯥꯒꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯌꯥꯝꯕꯦꯝ ꯍꯔꯤꯗꯥꯁ ꯕ꯭ꯔꯗꯔ ꯗ꯭ꯔꯦꯁꯀꯤꯗꯣ ꯑꯃꯨꯛꯇ ꯍꯟꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯩ ꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯈꯥꯕꯩ ꯇꯥꯔꯁꯨ ꯊꯧꯕꯥꯜꯗ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯀꯀꯥ ꯔꯥꯁꯤꯗꯤ ꯌꯦꯡꯒꯗꯧꯕꯀꯣ ꯔꯥꯁꯤꯗꯤ ꯌꯦꯡꯒꯗꯕꯅꯦ ꯑꯣꯀꯦ ꯌꯥꯃꯦꯝ ꯍꯔꯤꯗꯥꯁꯀꯤ ꯑꯟꯁꯔꯗꯣ ꯑꯩ ꯄꯤꯖꯔꯛꯑꯒꯦ ꯉꯁꯥꯏ ꯑꯩ ꯇꯦꯟꯇꯛꯅ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯍꯦꯟꯅ ꯏꯟ ꯗꯤꯇꯦꯜ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯀꯣꯟꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯣ ꯀꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡ ꯌꯨꯝ ꯄꯥꯜꯂꯕ ꯂꯝꯕꯤ ꯃꯇꯝꯗ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯇꯝꯁꯤꯡꯁꯦ ꯃꯁꯤ ꯗꯁꯥ ꯂꯪꯐꯝꯁꯦ ꯌꯥꯝ ꯇꯥꯒꯟꯕ ꯌꯥꯝ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯣꯏꯗꯤ ꯃꯣꯏꯁꯤꯡꯁꯤꯒꯤ ꯗꯁꯥ ꯂꯪꯐꯝꯁꯤꯡꯁꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯠꯇꯕ ꯐꯣꯜ ꯂꯩꯔꯝꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯥꯏꯋꯥ ꯑꯣꯏꯅ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯎꯄꯥꯏ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯗꯥꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯅꯨꯄꯤꯒꯤ ꯑꯍꯟ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀ ꯁꯥꯒꯣꯟꯅꯔ ꯆꯠꯄ ꯃꯁꯤꯅꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯐꯠꯇꯕ ꯐꯣꯜ ꯂꯩꯔꯝꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯎꯅꯗ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯗꯨꯒꯤ ꯐꯣꯜ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯣꯏꯁꯤꯡꯗꯨꯗꯒꯤ ꯁꯣꯏꯗꯅ ꯉꯥꯛꯊꯣꯛꯀꯅꯤ ꯁꯤꯅꯤ ꯑꯦꯚ꯭ꯔꯤ ꯗꯁꯥ ꯂꯪꯐꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯉꯥꯛꯊꯣꯛꯀꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯖꯁ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯗꯁꯥ ꯂꯪꯐꯝꯁꯤꯡꯁꯤ ꯀꯣꯛꯑꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯤꯡꯇꯝꯅ ꯂꯩꯔꯅꯤ ꯃꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒ ꯁꯥꯒꯣꯟꯅꯅ ꯆꯠꯀꯗꯧꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅꯅꯦ ꯐꯤꯔꯣꯜ ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯌꯥꯝ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕ ꯑꯃꯗꯤ ꯇꯥꯟꯐꯝ ꯀꯌꯥꯗ ꯉꯥꯛꯊꯣꯛꯀꯗꯧꯔꯤꯕ ꯗꯦꯟ ꯑꯗꯨꯒ ꯑꯐꯕꯇꯕꯨ ꯂꯥꯛꯍꯟꯒꯗꯧꯔꯤꯕ ꯐꯠꯇꯕ ꯃꯈꯩ ꯃꯥꯅ ꯂꯣꯏ ꯉꯥꯛꯊꯣꯛꯂꯛꯏꯗꯣꯏꯅꯤ ꯃꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯝꯖꯤꯟꯗꯨꯅ ꯊꯝꯕꯤꯌꯣ ꯑꯗꯨꯁꯨ ꯀꯅꯥ ꯈꯪꯒꯅꯤ ꯃꯁꯤ ꯁꯤꯟꯕꯤꯗꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯀꯅꯥꯅ ꯁꯤꯟꯕꯤꯅꯤ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯃꯥꯁꯤꯡꯅ ꯂꯣꯏꯅ ꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯏꯁꯄꯤꯁꯦꯜꯂꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯐꯣꯀꯁ ꯇꯧꯖꯔꯤꯗꯤ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯤꯗ ꯑꯉꯥꯡꯗ ꯅꯨꯄꯤꯁꯤꯡ ꯂꯩꯕꯤꯔꯤꯕ ꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯁꯤꯡꯁꯤꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯔ ꯂꯧꯈꯠꯄꯤꯕ ꯇꯉꯥꯏ ꯐꯗꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯏꯟꯈꯠꯂꯛꯑꯦ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯁꯨꯛ ꯌꯧꯔꯛꯂꯦ ꯃꯥ ꯔꯤꯇꯨ ꯂꯥꯛꯄ ꯃꯇꯝꯁꯤ ꯌꯧꯔꯦ ꯑꯗꯨꯑꯣꯏꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯀꯔꯤ ꯇꯧꯕꯤꯒꯅꯤ ꯍꯧꯖꯤꯛ ꯂꯩꯁꯥꯔꯤꯕ ꯑꯃꯗꯤ ꯃꯧ ꯑꯣꯏꯔꯕꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯁꯨ ꯈꯪꯕꯗ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯃꯅꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯆꯍꯤ ꯃꯇꯥꯡ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝꯗꯨꯗꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯣ ꯗ꯭ꯔꯦꯁꯇꯨ ꯈꯛ ꯂꯧꯕꯤꯌꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯀꯔꯝꯕ ꯊꯕꯥꯜꯅ ꯀꯔꯤ ꯊꯥꯗ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯈꯤ ꯍꯥꯏꯕꯁꯤꯁꯨ ꯔꯦꯀꯣꯔꯠꯇꯨ ꯇꯧꯁꯤꯟꯕꯤꯌꯣ ꯍꯥꯏꯕ ꯃꯗꯨ ꯔꯦꯀꯣꯔꯠꯇꯨ ꯇꯧꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯐꯠꯇꯕ ꯐꯣꯜ ꯀꯔꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯐꯠꯇꯕ ꯐꯣꯜ ꯂꯩꯔꯗꯤ ꯃꯥꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯁꯥꯒꯣꯟꯅꯔꯒ ꯂꯩꯃꯤꯟꯅꯍꯟꯕ ꯇꯥꯔꯦꯗꯅ ꯃꯗꯨ ꯀꯥꯟꯗ ꯐꯗꯣꯔꯤꯕꯅꯤ ꯃꯁꯤ ꯉꯁꯤ ꯐꯥꯎꯗ ꯇꯧꯕꯤꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯊꯧ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯕꯤꯔꯝꯕꯁꯤꯡꯁꯦ ꯊꯧ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯊꯧ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯍꯟ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯖꯤꯛꯇꯪ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯈꯤꯇꯪ ꯄꯥꯖꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌా ꯑꯃꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯦꯟꯗꯣꯛꯈꯤꯕ ꯍꯥꯏꯔꯣꯏꯗꯕꯅ ꯍꯥꯏꯍꯧꯗ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯈꯤꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯐꯥꯖꯔꯦ ꯑꯩ ꯂꯥꯏꯚꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯝꯖꯔꯣꯏ ꯍꯥꯏꯖꯕꯅꯤ ꯆꯥꯛꯁꯨ ꯆꯥꯖꯗ꯭ꯔꯤ
ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯑꯃꯅꯤ ꯂꯧꯈꯠꯆꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯪꯕ ꯌꯥꯕ ꯍꯪꯕꯤꯍꯧꯔꯣ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯉꯁꯥꯏꯒꯤ ꯃꯦꯁꯦꯖ ꯃꯈꯥ ꯂꯧꯈꯠꯆꯒꯦ ꯑꯣꯀꯦ ꯔꯥꯁꯤꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯣꯀꯦ ꯔꯥꯁꯤ ꯃꯥꯟꯅꯕ ꯌꯥꯝ ꯐꯩ ꯚꯨꯃꯦꯁꯣꯔ ꯁꯣꯝꯗ ꯐꯠꯇꯕ ꯑꯃ ꯂꯩꯔꯝꯃꯁꯨ ꯃꯥꯅ ꯈꯔ ꯀꯣꯛꯄꯤꯗꯣꯏꯅꯤꯀꯣ ꯅꯤꯉꯣꯜ ꯃꯣꯏꯔꯥꯡꯆꯥ ꯀꯀꯥ ꯑꯦꯄ꯭ꯔꯤꯜꯒꯤ 26 ꯅꯤꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯂꯥꯛꯑꯦ ꯃꯁꯤ ꯀꯔꯤ ꯑꯀꯥꯏꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯍꯥꯏꯕꯤꯔꯛꯀꯅꯣ ꯃꯅꯤꯄꯨꯔꯒꯤ ꯊꯥꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯁꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯌꯣ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯔꯤꯇꯨ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯐꯣꯜ ꯍꯥꯏꯅ ꯅꯨꯄꯤꯒꯤ ꯑꯍꯥꯟꯕ ꯊꯥꯒꯤ ꯔꯤꯇꯨ ꯂꯥꯛꯄꯒꯤ ꯐꯣꯜ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯅꯝꯕꯤꯌꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯄ꯭ꯂꯦꯂꯤꯁꯇ ꯁꯨꯝ ꯊꯣꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯅꯨꯃꯤꯠꯀꯤ ꯀꯩꯒꯤ ꯐꯣꯜ ꯂꯩ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯅ ꯌꯦꯡꯕꯤꯌꯨ ꯁꯤꯅꯤꯀꯣ ꯀꯀꯥ ꯅꯨꯄꯥꯅ ꯂꯩꯕꯥꯛ ꯀꯣꯛꯄ ꯅꯨꯄꯤꯅ ꯌꯨꯝꯁꯀꯩꯁ ꯁꯤꯅ ꯀꯔꯤ ꯇꯥꯒꯦ ꯆꯐꯨ ꯏꯋꯥꯟ ꯇꯥꯏ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯉꯥꯟꯕꯀꯣ ꯌꯥꯃꯤꯝ ꯍꯔꯤꯗꯥꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯕ꯭ꯔꯗꯔ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯔꯤꯗꯥꯁ ꯑꯣꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯃꯦꯁꯦꯖꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯑꯣꯀꯦ ꯀꯀꯥ ꯑꯩꯒꯤꯗꯤ ꯐꯤꯗꯣ ꯃꯆꯦꯠ ꯚꯨꯃꯦꯁꯣꯔ ꯐꯤ ꯃꯆꯦꯠ ꯑꯃ ꯑꯣꯏ ꯊꯝꯕꯤꯔꯝꯃꯦ ꯃꯃꯥꯅ ꯃꯆꯦꯠꯇꯤ ꯑꯣꯏꯔꯁꯨ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯦꯠꯏꯁ ꯔꯥꯏꯠꯁ ꯑꯗꯨ ꯃꯃꯥꯅ ꯇꯧꯕꯤꯔꯝꯕꯗꯤ ꯌꯥꯝ ꯐꯔꯦ ꯆꯨꯝꯃꯦ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤꯀꯣ ꯊꯕꯛꯅꯤꯗꯣ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯗꯗꯥ ꯅꯨꯄꯥꯅ ꯕ꯭ꯔꯤꯁꯤꯛ ꯅꯨꯄꯤꯅ ꯇꯨꯂꯥ ꯑꯅꯤꯁꯤ ꯀꯩꯗꯧꯒꯦ ꯑꯅꯤꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯌꯦꯡꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯁꯣꯏꯗꯅꯃꯛꯀꯤ ꯑꯉꯥꯟꯕꯗ ꯌꯦꯡꯁꯤ ꯀꯣ ꯂꯣꯡꯖꯝ ꯀꯤꯌꯣꯕꯇꯤ ꯊꯥꯒꯠꯆꯔꯤ ꯁꯥꯔꯕꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯦꯜꯀꯝ ꯀꯣ ꯀꯤꯌꯣꯕꯇꯤ ꯃꯤꯂꯟ ꯅꯤꯡꯊꯧꯖꯥ ꯃꯤꯜꯂꯥ ꯀꯀꯥ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤꯗꯤ ꯈꯥꯕꯩ ꯇꯥꯏ ꯑꯗꯨ ꯔꯥꯁꯤꯗꯤ ꯌꯥꯝꯅ ꯆꯥꯅꯩ ꯁꯤ ꯑꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯑꯐꯕ ꯂꯩꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯈꯥꯕꯩ ꯇꯥꯕꯗꯨꯒꯤ ꯃꯥꯒꯤ ꯐꯠꯇꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯝꯒꯗꯕꯗꯤ ꯈꯔ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯣꯅꯤꯌꯥ ꯗꯦꯕꯤ ꯀꯀꯥ ꯅꯨꯄꯥꯒꯤ ꯊꯔꯁꯗꯦ ꯅꯨꯄꯤꯒꯤ ꯃꯟꯗꯦ ꯀꯩ ꯀꯥꯏꯕ ꯂꯩꯒꯦ ꯅꯨꯄꯥꯒꯤ ꯊꯔꯁꯗꯦ ꯅꯨꯄꯤꯒꯤ ꯃꯟꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗे ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯁꯣꯅꯤꯌꯥ ꯏꯅꯥꯎꯕꯤ ꯃꯨꯇꯨꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯊꯔꯁꯗꯦꯗ ꯂꯥꯛꯑꯗꯤ ꯀꯩꯗꯧꯒꯦ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒꯤ ꯂꯥꯛꯄꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯑꯅꯣ ꯑꯩꯅꯁꯨ ꯈꯤꯇꯪ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩꯀꯣ ꯃꯃꯨꯠ ꯇꯥꯅ ꯈꯪꯖꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯃꯝꯇꯒꯤ ꯑꯩꯅ ꯍꯥꯏꯅ ꯂꯩꯕꯁꯤꯗꯤ ꯑꯁꯣꯝꯗ ꯑꯩ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯊꯥꯒꯠꯆꯔ ꯂꯩꯖꯔꯕ ꯑꯗꯨꯗꯗꯤ ꯌꯦꯡꯗꯕꯤꯗ ꯁꯤꯗ ꯑꯩꯅ ꯑꯃꯃꯝꯇ ꯍꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯌꯣ ꯑꯗꯨꯃꯗꯤ ꯋꯥꯔꯧꯕꯤꯅꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯑꯗꯨ ꯌꯦꯡꯕꯤꯌꯨꯀꯣ ꯃꯤ ꯑꯃꯃꯝꯒꯤ ꯅꯣꯡꯃꯥꯏ ꯆꯤꯡꯒꯤ ꯑꯗꯨꯒꯤ ꯑꯩ ꯑꯃꯃꯝꯗ ꯍꯪ ꯂꯩꯕꯤꯔꯛꯑꯅꯣ ꯍꯥꯏꯖꯕ ꯃꯔꯝꯗꯤ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯁꯤꯅ ꯑꯗꯨ ꯂꯥꯛꯄꯒꯤ ꯐꯣꯜ ꯑꯗꯨꯒꯤ ꯅꯠꯇꯕ ꯃꯗꯨꯗ ꯐꯠꯇꯕ ꯐꯣꯜ ꯂꯩꯔꯁꯨ ꯀꯔꯤꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯍꯥꯏꯖꯕ ꯋꯥꯅꯦꯕꯀꯣ ꯋꯥꯔꯧꯕꯤꯔꯣꯏ ꯌꯦꯡꯕꯤꯌꯨ ꯑꯝꯇꯪ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯔꯤꯇꯨ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯐꯣꯜ ꯍꯥꯏꯅ ꯅꯝꯕꯤꯌꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯕꯅꯦꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯅꯝꯕ ꯍꯩꯇ꯭ꯔꯤꯀꯥꯟꯗ ꯅꯝꯖꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯑꯣꯀꯦ ꯇꯧꯖꯝ ꯇꯥꯏꯕꯪ ꯉꯥꯟꯕ ꯀꯀꯥ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯇꯧꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯍꯣꯠꯅꯖꯕ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯗꯕꯈꯩ ꯇꯧꯖꯔꯤꯁꯤꯅꯤꯀꯣ ꯆꯥꯛ ꯆꯥꯗꯕꯈꯩ ꯇ꯭ꯋꯤꯁꯟ ꯍꯜꯂꯛꯑꯦ ꯍꯥꯏꯔ ꯀꯥꯟꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯊꯪ ꯆꯠꯂꯨꯔꯒ ꯄꯨꯡ 9:30 ꯍꯦꯟꯅ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯚ ꯉꯥꯛꯇꯪ ꯇꯧꯖꯕꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯗ ꯆꯥꯛꯁꯨ ꯆꯥꯕꯤꯔꯝꯃꯒꯅꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯖꯗ꯭ꯔꯤꯕꯅꯤꯀꯣ ꯄꯨꯡ 9:30 ꯍꯟꯖꯤꯜꯂꯛꯄꯗ 9:30 ꯇꯥꯔꯝꯕꯁꯤꯅꯅꯦ ꯑꯣꯀꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯑꯩ ꯍꯣꯠꯅꯖꯒꯅꯤ ꯑꯩ ꯁ꯭ꯇꯦꯟ ꯇꯧꯒꯅꯤ ꯃꯌꯥꯝꯅꯕꯨ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯈꯩ ꯑꯩꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯃꯈꯩ ꯑꯩ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯀꯥꯏꯗꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯇꯥꯟꯅꯕꯗ ꯄꯣꯛꯄꯁꯦ ꯀꯔꯤ ꯀꯥꯏꯒꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯅꯦꯅꯥꯞꯇꯤꯒꯤꯁꯦ ꯇꯥꯟꯅꯕꯗ ꯄꯣꯛꯄꯁꯦ ꯇꯠꯅꯕꯗ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯣꯀꯦ ꯇꯠꯅꯕꯗ ꯑꯗꯨ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦꯗ ꯑꯣꯀꯦ ꯌꯥꯝꯕꯤꯝ ꯍꯔꯤꯗꯥꯁ ꯕ꯭ꯔꯗꯔ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯉꯟꯅ ꯇꯨꯝꯕꯤꯈꯤꯗ ꯀꯥꯟꯅꯕ ꯋꯥꯍꯩ ꯃꯌꯥꯝ ꯇꯥꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯨꯃꯦꯁꯣꯔ ꯅꯥꯃꯔꯛꯄꯟ ꯊꯦꯡꯛ ꯌꯨ ꯀꯀꯥ ꯑꯣꯀꯦ ꯆꯟ ꯂꯥꯡꯂꯦꯟ ꯃꯦꯁꯦꯖ ꯀꯛꯄꯤꯈ꯭ꯔꯦ ꯖꯨꯒꯦꯁꯣꯔꯤ ꯗꯦꯕꯤ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯛꯄꯗꯤ ꯀꯩꯗꯧꯒꯦ ꯊꯣꯏꯗꯣꯛꯅ ꯏꯄꯣꯛ ꯅꯨꯃꯤꯠꯀꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨꯒꯤ ꯇꯥꯐꯝ ꯑꯃ ꯂꯩꯈ꯭ꯔꯕꯅꯦ ꯀꯣ ꯀꯀꯥ ꯅꯨꯄꯥꯒꯤ ꯃꯟꯗꯦ ꯅꯨꯄꯤꯒꯤ ꯐ꯭ꯔꯥꯏꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯄꯨ ꯉꯥꯛꯇ ꯇꯥꯏ ꯐꯠꯇꯦ ꯑꯗꯨꯒ ꯇꯥꯃꯣ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕ ꯆꯥꯛꯇꯤ ꯂꯥꯝꯃꯕꯅꯦ ꯄ꯭ꯔꯦꯝꯖꯤꯠ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖꯁꯤ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯦ ꯉꯁꯥꯏ ꯃꯣꯔꯅꯤꯡꯗ ꯑꯩ ꯍꯧꯖꯤꯛꯁꯤ ꯔꯨꯇꯤꯟ ꯈꯔ ꯆꯦꯟꯖ ꯇꯧꯔꯤꯀꯣ ꯑꯉꯥꯡꯁꯤꯡ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯄꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯇ꯭ꯋꯤꯁꯟ ꯁꯦꯟꯇꯔꯁꯤꯡꯗꯁꯨ ꯇ꯭ꯋꯤꯁꯟꯒꯤ ꯍꯥꯏꯕꯤꯔꯛꯄꯗꯒꯤ
ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯒꯤ ꯉꯁꯤꯗꯤ ꯍꯧꯖꯔꯤꯅꯦ ꯄꯨꯡ 6ꯇꯒꯤ ꯄꯨꯡ 9 ꯐꯥꯎ ꯑꯃ ꯗꯦꯟ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯊꯪ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯇꯨꯏꯁꯟ ꯑꯃꯨꯛ ꯆꯠꯂꯦ ꯗꯦꯟ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯔꯒ ꯀꯝꯄꯅꯤ ꯈꯔ ꯑꯃꯨꯛ ꯆꯦꯜꯂꯦ ꯑꯗꯒꯤ ꯇꯨꯏꯁꯟ ꯑꯃꯨꯛ ꯆꯠꯂꯦ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯍꯜꯂꯛꯏꯁꯤꯅꯦ ꯑꯗꯨꯒ ꯆꯥꯒꯦ ꯇꯧꯔꯤꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯦꯀꯣ ꯍꯥꯏꯗꯤ ꯖꯁ ꯄꯨꯡ 9 ꯃꯈꯥꯏ ꯇꯥꯔꯝꯃꯕ ꯑꯗꯨꯒ ꯂꯥꯏꯚꯁꯤ ꯑꯃꯨꯛ ꯊꯥꯅꯕ ꯇꯧꯖꯔꯛꯄꯅꯦ ꯃꯌꯥꯝ ꯎꯅꯅꯤꯡꯗꯅ ꯃꯌꯥꯝ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯑꯋꯥꯕ ꯐꯩ ꯀꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯖꯨꯒꯦꯁꯣꯔꯤ ꯗꯦꯕꯤ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯀꯀꯥ ꯅꯨꯄꯥꯒꯤ ꯃꯟꯗꯤꯔ ꯁꯤ ꯍꯥꯏꯔꯦ ꯅꯨꯄꯥꯒꯤ ꯕꯦꯁꯤꯛ ꯅꯨꯄꯤꯒꯤ ꯃꯀꯔ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯥꯟꯅ ꯍꯥꯏꯖꯕꯗꯨꯅꯦ ꯔꯥꯁꯤ ꯐꯣꯜꯒꯤꯁꯤ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯤꯔꯛꯀꯅꯣ ꯍꯥꯏꯗꯨꯅꯀꯣ ꯇꯣꯉꯥꯟꯅ ꯍꯪꯕꯤꯔꯛꯑꯣ ꯑꯁꯤꯃꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯣꯅꯤꯌꯥ ꯍꯧꯖꯤꯛ ꯌꯦꯡꯕ ꯌꯥꯗꯕꯗꯨꯅꯅꯦ ꯑꯩꯅ ꯂꯣꯏꯅ ꯕꯥꯏꯍꯥꯔꯠ ꯇꯧꯅ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯅꯅꯦꯀꯣ ꯄ꯭ꯔꯦꯝꯖꯤꯠ ꯌꯨꯝꯅꯥꯝ ꯇꯥꯃꯣ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯣ ꯑꯣꯀꯦ ꯑꯁꯤ ꯍꯥꯏꯖꯔ ꯃꯥꯅꯦ ꯂꯥꯝꯖꯔꯦ ओके थागतरी काका थैंक यू रोन खान ओके मोनिका लाइसरम दादा अना हंब अमत खुम्बीदे अई वारोको वारोनो मोनिका मोनिका वारोनो कई वारोनो ममांगी मेसेज अमा राशिफोंगी हांगपुदु उजी अई उजी ममांगदु हाइदेने नुमिदांदी येंबे यादे अदुने तौबनेको वारोनो इचन नुमिदांदी येंबे यादबदु तौबने अफब लेरमगसो अफब लेरमगसो मदुगी मगुंदु मांगे हाइबा अदुगी दमतने लाइक्सु येंबे यादेन हारिसि फत्तब लेरमसो फत्तबना सुम लेगी अदुना अफब लेरमसो मगुन मांगे हाइबा अदुगी दमक अइना पाउखुम पीदबने हयेंग सोइदना इचनगी मेसेजदा को WhatsApp दा औरसो अइना थारके WhatsApp दा हंगो अइ सुम थारके हंगक्तदे थारओइको असिने अइना हाइदोइदे अदुगा मैक्सिना हाइसनाम हाय ओके हाय मैक्सिना हाइसनाम कइनो नुपीगी थागी रितु हाइसिबो ꯅꯈꯣꯏ ꯃꯦꯟꯁ ꯂꯥꯛꯄꯗꯨꯅꯦ ꯅꯨꯄꯤꯒꯤ ꯃꯦꯟꯁ ꯂꯥꯛꯄꯗꯨ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯂꯥꯛꯄ ꯃꯗꯨ ꯌꯥꯝ ꯐꯕ ꯀꯩꯅꯣ ꯑꯃꯅꯦꯀꯣ ꯑꯗꯨꯒꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯁꯦ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛꯀꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯅꯦ ꯑꯗꯨ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯃꯦꯛꯁꯤꯅꯥ ꯍꯩꯁꯅꯥꯝ ꯔꯤꯇꯨ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯈꯪꯕꯤꯌꯣ ꯄ꯭ꯔꯦꯃꯤ ꯄꯨꯈ꯭ꯔꯝꯕꯝ ꯊꯥꯡꯖꯗ ꯑꯍꯥꯟꯕ ꯂꯥꯛꯑꯦ ꯑꯉꯥꯡ ꯌꯥꯎꯒꯟꯗꯦ ꯍꯥꯏ ꯀꯩ ꯎꯄꯥꯏ ꯂꯩ ꯀꯦ ꯄ꯭ꯔꯦꯃꯤ ꯑꯉꯥꯡ ꯌꯥꯎꯒꯟꯗꯦ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯁꯣꯝꯒꯤ ꯊꯥꯒꯤꯗꯅ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯀꯔꯤ ꯊꯥꯗꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕꯤꯌꯣ ꯗꯦꯟ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯤ ꯊꯕꯥꯅꯣ ꯍꯥꯏꯕ ꯌꯦꯡꯕꯤꯌꯨ ꯑꯍꯨꯝꯗꯨꯒꯤ ꯐꯣꯜ ꯑꯃ ꯂꯩꯒꯅꯤ ꯐꯣꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯠꯇꯕ ꯂꯩꯔꯝꯃꯒꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯗꯨ ꯐꯠꯇꯕ ꯐꯣꯜ ꯂꯩꯔꯝ ꯇꯥꯔꯒꯗꯤ सिगुम्बा मतमदु माने सेखिबा ड्रेसदु नाउखोनलगा सुम लेबा कांदा मागे मनाक्ता सुम थम्बा कांदा यामना अफबा ओइगने सिने इन हाइजरिदि को अदुगा संगीता थोक्सोम कका सपु इवान ताबसे फतबरा फै 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 सपु इवान ताब फै सोनिया एलांगबम नुपीगी वेडनेसडे सॉरी नुपागी वेडनेसडे नुपीगी मंडे वेडनेसडे थर्सडे फ्राइडे सैटरडे संडे मंडे अफबा ओइ सपु इवान ताए सोनिया एलांगबम सोनिया लक्ष्मी थौदाम अदो मंडेगा सैटरडेगा अमता हाइबिरो ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯨꯄꯤ ꯀꯔꯤꯅꯣ ꯍꯥꯏꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯅꯔꯦ ꯑꯩ ꯁꯥꯎꯕ ꯅꯠꯇꯦꯀꯣ ꯆꯥꯛ ꯂꯥꯝꯈꯠꯂꯛꯄꯩꯅꯤ ꯆꯟ ꯂꯥꯡꯂꯦꯟ ꯑꯣꯀꯦ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯗꯤ ꯐꯩꯗꯅ ꯑꯗꯨꯏꯗꯤ ꯑꯁꯤ ꯐꯩꯌꯦꯕ ꯆꯄꯣꯏ ꯋꯥꯟ ꯇꯥꯏꯌꯦꯕꯀꯣ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯗꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯗꯗꯥ ꯎꯗꯕ ꯀꯨꯏꯔꯦ ꯎꯗꯕ ꯀꯨꯏꯕ ꯅꯠꯇꯦ ꯎꯈꯤꯕ ꯀꯨꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯥꯎꯔꯛꯈꯤꯗꯕ ꯀꯣ ꯗꯦꯟ ꯑꯗꯒꯤ ꯖꯦꯝꯁꯟ ꯕ꯭ꯔꯗꯔ ꯀꯩ ꯃꯊꯦꯜ ꯇꯧꯔꯒꯦ ꯑꯩ ꯃꯊꯦꯜꯁꯦ ꯀꯣꯕꯤꯂꯩ ꯊꯣꯡꯉꯝꯒꯅꯤ ꯀꯣꯕꯤꯂꯩ ꯊꯣꯡꯈꯤꯒꯨꯝ ꯇꯧꯕꯅꯦ ꯑꯗꯨꯅ ꯂꯥꯏꯐꯁꯤ ꯂꯣꯏꯔꯒ ꯆꯥꯕ ꯇꯥꯔꯦ ꯀꯩ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯆꯥꯗ꯭ꯔꯤꯕꯅꯤꯅꯀꯣ ꯁꯣꯅꯤꯌꯥ ꯗꯦꯕꯤ ꯀꯀꯥ ꯂꯥꯏꯐ ꯅꯨꯡꯇꯤꯒꯤ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯑꯩ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯦꯛꯁꯤꯅꯥ ꯍꯩꯁꯅꯥꯝ ꯑꯣꯀꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯃꯗꯧ ꯃꯥꯜꯂꯤꯀꯣ ꯃꯦꯛꯁꯤꯅꯥ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯋꯦꯜꯀꯝ ꯃꯦꯛꯁꯤꯅꯥ ꯄꯥꯕꯨꯡ ꯑꯣꯀꯦ ꯄꯥꯕꯨꯡ ꯀꯧꯕꯤꯔꯦ ꯄꯨꯄꯨ ꯑꯣꯏꯅ ꯀꯧꯕꯤꯔꯣ ꯊꯦꯡꯛ ꯌꯨ ओके सनामनी संदेदा ऋतु लापसे करी कायब लई कायरगना करी तौगदगे ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯌꯣ ꯑꯩꯉꯣꯟꯗ ꯑꯩ ꯈꯨꯝꯖꯔꯔꯣꯏ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯃꯨꯛꯀ ꯍꯥꯏꯕꯤꯔꯛꯑꯣ ꯏꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩ ꯃꯇꯥꯡ ꯑꯗꯨ ꯊꯝꯕꯁꯦ ꯀꯔꯤ ꯀꯥꯟꯅꯒꯦ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯄꯥꯕꯨꯡ ꯑꯣꯀꯦ ꯏꯆꯥꯒꯤꯗꯃꯛ ꯍꯥꯏꯔꯛꯀꯦ
ꯐꯠꯇꯕ ꯐꯣꯟ ꯂꯩꯔꯝꯕ ꯀꯌꯥꯗꯣ ꯂꯣꯏꯅ ꯉꯥꯛꯊꯣꯛꯑꯦ ꯍꯥꯏꯕꯅꯤꯀꯣ ꯍꯣꯔꯦꯟ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯀ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤꯗꯣꯏꯅꯦ ꯑꯗꯨꯗ ꯔꯤꯄꯤꯠ ꯇꯧꯔꯒꯁꯨ ꯌꯦꯡꯕꯤꯌꯣ ꯀꯣ ꯑꯩ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯇꯥꯕꯁꯤꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯔꯥꯀꯦꯁ ꯃꯣꯏꯔꯥꯡꯊꯦꯝ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠ 8 ꯄꯥꯟꯕ ꯀꯔꯤ ꯇꯧꯒꯦ ꯕ꯭ꯔꯗꯔ ꯌꯦꯡꯕꯤꯌꯣ ꯁꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩꯁꯦ ꯍꯥꯏꯖꯔꯤꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯪꯖꯕ ꯃꯈꯩꯗꯤ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯈꯨꯝ ꯂꯩꯕꯗꯤ ꯉꯝꯃꯔꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯩꯈ꯭ꯔ ꯄꯣꯠꯅꯤꯅ ꯑꯗꯨꯝꯇꯪ ꯐꯥꯀꯠꯂꯒ ꯌꯦꯡꯕꯤꯌꯣ ꯁꯤꯅꯤꯀꯣ ꯃꯌꯥꯝꯅ ꯐꯥꯀꯠꯂꯒ ꯌꯦꯡꯕꯤꯕ ꯀꯥꯟꯗꯁꯨ ꯂꯥꯏꯛꯁꯨ ꯈꯔ ꯅꯝꯕꯤꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯕ ꯈꯔ ꯂꯩꯗꯣꯏꯅꯤꯅ ꯑꯩꯅ ꯁꯦꯝꯅ ꯂꯩꯈ꯭ꯔꯕ ꯚꯤꯗꯤꯑꯣꯗꯨꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯌꯦꯡꯕꯤꯌꯣ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤꯀꯣ ꯑꯗꯨꯅ ꯅꯨꯄꯥꯒꯤ ꯊꯔꯁꯗꯦꯒꯤ ꯅꯨꯄꯤꯒꯤ ꯐ꯭ꯔꯥꯏꯗꯦ ꯑꯐꯕ ꯑꯣꯏ ꯗꯤꯅꯦꯁ ꯂꯥꯏꯁ꯭ꯔꯝ ꯂꯛꯁꯃꯤ ꯊꯧꯗꯥꯝ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯁꯇꯔꯗꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯑꯐꯕ ꯑꯣꯏ ꯆꯐꯨꯏ ꯋꯥꯟ ꯇꯥꯏ ꯑꯗꯒꯤ ꯃꯦꯛꯁꯅꯥ ꯍꯩꯁꯅꯥꯝ ꯑꯗꯣ ꯄꯥꯕꯨꯡ ꯊꯔꯁꯗꯦꯁꯤꯅ ꯅꯨꯄꯤ ꯑꯗꯨꯒ ꯇ꯭ꯌꯨꯁꯗꯦꯁꯤꯅ ꯅꯨꯄꯥ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯑꯐꯕ ꯑꯣꯏꯗꯦ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯦ ꯀꯗꯥꯏꯗ ꯆꯠꯂꯨꯔꯒꯦ ꯀꯩꯁꯥꯝꯊꯣꯏꯕꯤ ꯅꯥꯎꯇꯣꯝꯕꯤ ꯑꯁꯦꯝꯆꯥ ꯋꯦꯅꯁꯗꯦꯗ ꯂꯥꯛꯄꯗꯤ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯗꯤꯄꯥꯁꯣꯔꯤ ꯄꯧꯅꯝ ꯀꯀꯥ ꯆꯐꯨ ꯇꯥꯕꯁꯦ ꯐꯠꯇꯕ꯭ꯔꯣ ꯆꯐꯨ ꯉꯥꯛꯇ ꯇꯥꯕ ꯑꯣꯏꯔꯒꯗꯤ ꯐꯠꯇꯦ ꯆꯐꯨ ꯑꯃꯈꯛꯇꯤ ꯅꯨꯄꯥꯗꯗꯤ ꯆꯐꯨ ꯁꯨꯝ ꯇꯥ ꯂꯩꯔꯅꯤ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯗꯗꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯈꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯈꯪꯗ꯭ꯔꯗꯤ ꯀꯥꯎꯈ꯭ꯔꯦꯅ ꯁꯨꯝ ꯂꯩꯕꯤꯔꯣ ꯎꯄꯥꯏ ꯂꯩꯇꯦ ꯗꯁꯥꯗꯣ ꯁꯨꯝ ꯗꯁꯥꯗꯣ ꯀꯩꯀꯩ ꯇꯧꯔꯒ ꯁꯨꯝ ꯉꯥꯛꯊꯣꯛꯄ ꯌꯥꯕ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯇꯥꯡ ꯃꯇꯥꯡꯗꯨꯒꯤ ꯑꯗꯨꯗꯤ ꯀꯣ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤ ꯄꯣꯠꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯏꯆꯟ ꯃꯣꯅꯤꯀꯥ ꯃꯨꯟꯅ ꯇꯥꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯍꯌꯦꯡ ꯑꯉꯥꯡꯁꯤꯡꯁꯤ ꯆꯥꯎꯈꯠꯂꯛꯑꯀꯥꯟꯗꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯇꯧꯕꯤꯔꯝꯗ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯃꯃꯥ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯈꯪꯕꯤꯍꯧꯔꯣ ꯍꯥꯏꯖꯕꯅꯦ ꯃꯃꯥꯡꯗ ꯇꯧꯈꯤꯗꯦꯅ ꯁꯨꯝ ꯇꯧ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯅꯠꯇꯕ ꯇꯨꯡꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥ ꯀꯥꯟꯗꯗꯤ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯒꯦꯀꯣ ꯃꯁꯤ ꯇꯧꯔꯒꯦꯀꯣ ꯔꯦꯀꯣꯔꯠꯁꯤ ꯐꯖꯅ ꯊꯝꯕꯤꯒꯦꯀꯣ ꯄꯣꯠꯁꯛꯁꯤ ꯐꯖꯅ ꯊꯝꯕꯤꯒꯦꯀꯣ ꯍꯥꯏꯕꯁꯤ ꯊꯝꯕꯤꯌꯨ ꯋꯥꯈꯜꯗ ꯂꯩꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤꯀꯣ ꯑꯗꯨꯅꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯏꯆꯟ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯗꯦꯟ ꯗꯒꯤ ꯖꯣꯒꯦꯁꯣꯔꯤ ꯗꯦꯕꯤ ꯅꯨꯄꯥꯒꯤ ꯁꯇꯔꯗꯦ ꯅꯨꯄꯤꯒꯤ ꯃꯟꯗꯦ ꯁꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯈꯥꯕꯩ ꯇꯥꯏ ꯊꯦꯡꯛ ꯌꯨ ꯄꯥꯕꯨꯡ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯏꯆꯥꯅꯨꯄꯤ ꯃꯦꯛꯁꯤꯅꯥ ꯑꯣꯀꯦ ꯍꯥꯎ ꯑꯣꯀꯦ ꯑꯣꯀꯦ ꯁꯣꯅꯤꯌꯥ ꯑꯦꯂꯥꯡꯒꯨꯝ ꯁꯣꯅꯤꯌా ꯏꯉꯦꯟꯒꯤ 11ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯄ ꯀꯝꯗꯧꯒꯦ ꯏꯆꯟ ꯁꯣꯅꯤꯌꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯔꯣꯀꯣ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯄꯒꯤ ꯐꯣꯜ ꯍꯥꯏꯅ ꯅꯝꯕꯤꯌꯣ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯁꯛꯁꯤ ꯄꯨꯡ ꯊꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯐꯔꯕ ꯀꯥꯟꯅꯔꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯗ ꯌꯦꯡꯕꯤꯌꯨ ꯃꯇꯝꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕ ꯍꯩꯇ ꯁꯦꯝꯖꯈꯤꯕꯅꯤꯀꯣ ꯑꯣꯀꯦ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯕꯁꯤꯅ ꯅꯨꯡꯁꯤꯟꯕ ꯀꯨꯝꯈ꯭ꯔꯦ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯌꯥꯎꯅꯤꯡꯕꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯑꯗꯨꯕꯨ ꯗꯗꯥ ꯊꯕꯛꯅꯗꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯎꯗꯦ ꯅꯆꯟꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯑꯣꯀꯦ ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯔꯒꯦ ꯑꯍꯟꯊꯦꯝ ꯁꯨꯅꯤꯇꯥ ꯔꯥꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯟꯗꯦꯒ ꯋꯦꯅꯁꯗꯦꯒ ꯗꯤ ꯆꯥꯟꯅꯗꯦꯅ ꯇꯥꯛꯄꯤꯔꯛꯑꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯔꯥꯁꯤ ꯃꯥꯟꯅꯕꯅꯤꯅ ꯈꯔ ꯐꯒꯅꯤꯀꯣ ꯑꯗꯨꯃꯛ ꯑꯣꯀꯦ ꯑꯗꯨꯒ ꯃꯦꯛꯁꯤꯅꯥ ꯍꯩꯁꯅꯥꯝ ꯄꯥꯕꯨꯡ ꯍꯥꯏꯕꯁꯤꯅ ꯅꯨꯡꯁꯤꯠ ꯃꯨꯛ ꯀꯨꯝꯈ꯭ꯔꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯑꯦ ꯑꯗꯨ ꯑꯩꯒꯤꯗꯣ ꯀꯔꯤꯅꯣ ꯋꯥꯍꯪꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯈꯨꯝꯕ ꯌꯥꯕ ꯑꯣꯏꯔꯒꯅ ꯈꯨꯝꯕ ꯌꯥꯗꯕ ꯑꯣꯏꯔꯗꯤ ꯈꯨꯝꯖꯔꯔꯣꯏꯀꯣ ꯋꯥꯔꯧ ꯕꯤꯕ ꯌꯥꯗꯦ ꯅꯨꯄꯤ ꯊꯔꯁꯗꯦ ꯅꯨꯄꯥ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯈꯥꯕꯩ ꯇꯥꯏ ꯄ꯭ꯔꯦꯝꯖꯤꯠ ꯉꯥꯉꯣꯝ ꯔꯥꯀꯦꯁ ꯃꯣꯏꯔꯥꯡꯊꯦꯝ ꯅꯨꯄꯥꯒꯤꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯒꯤꯅ ꯁꯟꯗꯦ ꯍꯥꯏꯗꯕꯤ ꯗꯨꯟꯗꯦ ꯍꯥꯏꯔꯦꯀꯣ ꯗꯟꯗꯦ ꯍꯥꯏꯔꯦ ꯑꯣꯀꯦ ꯀꯔꯤ ꯂꯩꯒꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯁꯟꯗꯦ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯔꯣꯅꯤꯠ ꯈꯥꯟ ꯇꯥꯃꯣ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯐꯕ ꯑꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯒꯅꯤꯀꯣ ꯅꯨꯡꯁꯤꯅ ꯊꯔꯁꯗꯦꯒ ꯇ꯭ꯌꯨꯁꯗꯦꯒꯁꯦ ꯆꯥꯟꯅꯕ꯭ꯔꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯅꯨꯄꯤꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯃꯨꯛꯀꯁꯨ ꯄꯥꯕꯨꯡ ꯍꯥꯏꯕꯤꯔꯛꯑꯦ ꯏꯆꯥ ꯅꯨꯄꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯁꯅꯥꯃణꯤ ꯏꯌꯥꯝꯕ ꯌꯥꯏꯐꯔꯦ ꯑꯣꯀꯦ ꯃꯦꯛꯁꯤꯅꯥ ꯍꯩꯁꯅꯥꯝ ꯇ꯭ꯌꯨꯁꯗꯦꯁꯤꯅ ꯅꯨꯄꯥ ꯑꯗꯨꯒ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯈꯥꯕꯩ ꯇꯥꯏ ꯑꯐꯕ ꯑꯣꯏꯗꯦ ꯃꯦꯛꯁꯤꯅꯥ ꯆꯤꯡꯈꯩ ꯉꯥꯡꯕꯝ ꯅꯨꯄꯥꯒꯤ ꯌꯨꯝꯅꯥꯛꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯒꯤ ꯌꯨꯝꯅꯥꯛꯀ ꯃꯥꯟꯅꯕꯁꯦ ꯂꯧꯅꯕ ꯌꯥꯕ꯭ꯔꯥ ꯌꯥꯝ ꯅꯠꯇ꯭ꯔꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ
ꯂꯥꯏꯁ꯭ꯔꯝ ꯀꯤꯁꯟ ꯅꯨꯄꯤꯒꯤ ꯋꯦꯅꯁꯗꯦ ꯁꯤ ꯀꯔꯤ ꯑꯐꯕ ꯐꯠꯇꯕ ꯂꯩꯕꯒꯦ ꯋꯦꯅꯁꯗꯦ ꯑꯗꯨ ꯑꯩ ꯕ꯭ꯂꯣꯛꯇꯨꯗ ꯌꯦꯡꯕꯤꯔꯣ ꯒꯤꯇꯨꯒꯤꯁꯤ ꯀꯔꯤ ꯍꯥꯏꯔꯤ ꯅꯨꯄꯤꯅ ꯁꯇꯔꯗꯦ ꯅꯨꯄꯥꯅ ꯁꯟꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯑꯣꯀꯦ ꯑꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯀꯣꯟꯅ ꯍꯥꯏꯒꯦꯗ ꯏꯀꯥꯏꯖꯩ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯀꯥꯏꯔꯗꯤ ꯍꯥꯏꯕꯤꯔꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯝ ꯈꯪꯖꯅꯤꯡꯗꯅ ꯍꯪꯕꯅꯤꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯣꯀꯦ ꯁꯣꯅꯤꯌꯥ ꯂꯪꯕꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯆꯥꯛꯇꯤ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖꯁꯨ ꯂꯥꯛꯄ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯈꯤꯒꯅꯤ ꯃꯌꯥꯝꯒꯤꯗꯃꯛ ꯅꯤꯡꯕ ꯊꯨꯡꯍꯟꯈꯤꯒꯅꯤ ꯑꯣꯀꯦ ꯏꯅꯥꯎꯕꯤ ꯃꯇꯨꯡ ꯌꯦꯛ ꯊꯣꯛꯅꯕ ꯌꯦꯡꯅꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯎ ꯑꯩ ꯃꯗꯨ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯏꯅꯥꯎꯕꯤ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯀꯣ ꯄ꯭ꯂꯦꯂꯤꯁꯇꯨ ꯆꯪꯉ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯗ ꯌꯥꯎꯈ꯭ꯔꯕꯅꯦ ꯌꯦꯛꯊꯣꯛꯅꯕꯒꯤ ꯃꯇꯥꯡ ꯌꯥꯎꯔꯝꯃꯗ꯭ꯔꯥ ꯈꯟꯖꯩ ꯑꯝꯇꯪ ꯑꯩꯁꯨ ꯆꯦꯛ ꯇꯧꯔꯛꯀꯦ ꯌꯥꯎꯗꯤ ꯌꯥꯎꯈ꯭ꯔꯕ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯒꯤ ꯂꯟꯗꯦꯜ ꯈꯨꯃꯟ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄ ꯅꯨꯄꯤꯁꯤ ꯀꯔꯝꯕ ꯍꯣꯏ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄ ꯅꯨꯄꯥꯁꯤ ꯀꯔꯝꯕ ꯅꯨꯄꯤ ꯂꯧꯕ ꯌꯥꯕꯒꯦ ꯁꯦꯇꯔꯗꯦ ꯂꯧꯕ ꯌꯥꯔꯦ ꯑꯗꯒꯤ ꯃꯟꯗꯦ ꯂꯧꯕ ꯌꯥꯔꯦ ꯋꯦꯅꯁꯗꯦ ꯂꯧꯕ ꯌꯥꯔꯦ ꯀꯣ ꯀꯪꯂꯩꯄꯥꯛ ꯍꯥꯏꯗꯕꯅꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯄꯥꯔꯨꯔꯦꯗꯤ ꯀꯪꯂꯩꯄꯥꯛ ꯅꯨꯄꯥꯒꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯒꯤ ꯃꯟꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯌꯥꯝꯅ ꯑꯐꯕ ꯑꯣꯏ ꯀꯪꯂꯩꯄꯥꯛ ꯔꯥꯀꯦꯁ ꯃꯣꯏꯔꯥꯡꯊꯦꯝ ꯆꯐꯨ ꯉꯥꯛꯇ ꯇꯥꯕꯁꯦ ꯐꯠꯇꯦ ꯐꯠꯇꯕ꯭ꯔꯥ ꯐꯠꯇꯦ ꯑꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠ ꯉꯥꯉꯣꯝ ꯅꯨꯄꯤꯒꯤ ꯊꯔꯁꯗꯦ ꯅꯨꯄꯥꯒꯤ ꯇꯨꯏꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯊꯔꯁꯗꯦ ꯆꯥꯟꯅꯗꯦ ꯗꯦꯟ ꯁꯣꯅꯤꯌꯥ ꯑꯦꯂꯥꯡꯒꯣꯝ ꯁꯣꯅꯤꯌꯥ ꯅꯨꯄꯥꯅ ꯇꯨꯏꯁꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯑꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯅꯝꯕꯔ ꯑꯣꯀꯦ 7005983396 ꯑꯃꯨꯛꯀ ꯍꯥꯏꯒꯦ 7005983396 ꯑꯣꯀꯦ ꯇꯣꯝ ꯂꯩꯀꯪꯕꯝ ꯍꯥꯏ ꯑꯣꯀꯦ ꯍꯥꯏ ꯑꯣꯀꯦ ꯚꯨꯃꯦꯁꯣꯔ ꯅꯃꯥꯏꯔꯛꯐꯝ ꯀꯀꯥ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯋꯥꯔꯝꯃꯅꯤ ꯑꯗꯨꯒ ꯂꯥꯏꯚ ꯇꯣꯏꯅ ꯇꯧꯕꯤꯌꯨ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤꯅ ꯃꯦꯁꯦꯖ ꯃꯌꯥꯝꯁꯤ ꯂꯣꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯊꯝꯒꯅꯤ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯃꯨꯛꯇ ꯄꯤꯌꯨ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯅꯤꯀꯣ ꯅꯝꯕꯔ ꯑꯣꯀꯦ ꯔꯣꯍꯤꯠ ꯇꯣꯅꯤ ꯁꯇꯔꯗꯦꯒ ꯁꯟꯗꯦꯒ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯨꯄꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯏꯆꯟ ꯃꯣꯅꯤꯀꯥꯅ ꯊꯥꯒꯠ ꯋꯥꯍꯩ ꯑꯃ ꯊꯝꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯏꯍꯦ ꯑꯣꯀꯦ ꯃꯦꯛꯁꯅꯥ ꯍꯩꯁꯅꯥꯝ ꯑꯩꯒꯤ ꯊꯔꯁꯗꯦ ꯁꯤꯕꯨ ꯀꯔꯤꯒ ꯆꯥꯟꯅꯒꯗꯒꯦ ꯄꯥꯕꯨꯡ ꯑꯣꯀꯦ ꯃꯗꯨ ꯊꯔꯁꯗꯦ ꯋꯦꯅꯁꯗꯦꯒ ꯆꯥꯟꯅꯅꯤ ꯗꯦꯟ ꯑꯗꯒꯤ ꯋꯦꯅꯁꯗꯦ ꯂꯩꯔꯦ ꯋꯦꯅꯁꯗꯦ ꯃꯟꯗꯦꯁꯨ ꯆꯥꯟꯅꯒꯅꯤꯀꯣ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯃꯟꯗꯦꯁꯨ ꯆꯥꯟꯅꯅꯤ ꯑꯣꯀꯦ ꯁꯤꯅꯦ ꯎꯃꯦꯁꯣꯔ ꯅꯥꯎꯔꯦꯝ ꯀꯀꯥ ꯅꯨꯄꯥꯒꯤꯅ ꯇ꯭ꯌꯨꯁꯗꯦ ꯅꯨꯄꯤꯒꯤꯅ ꯁꯦꯇꯔꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯆꯥꯟꯅꯗꯦ ꯂꯥꯏꯁ꯭ꯔꯝ ꯀꯤꯁꯟ ꯅꯨꯄꯥꯒꯤꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯒꯤꯅ ꯇ꯭ꯌꯨꯁꯗꯦ ꯁꯤꯅ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯋꯦꯅꯁꯗꯦꯒ ꯇ꯭ꯌꯨꯁꯗꯦꯒ ꯆꯥꯟꯅꯗꯦ ꯂꯣꯏꯕ ꯅꯥꯏꯗꯦꯍꯦ ꯃꯦꯁꯦꯖꯁꯦ ꯁꯤꯕ ꯇꯥꯔꯦ ꯑꯩꯁꯨ ꯑꯪꯀꯜ ꯁꯟꯗꯦꯒ ꯋꯦꯅꯁꯗꯦꯒ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯨꯄꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯈꯪꯗꯦ ꯒꯤꯇꯨ ꯅꯨꯄꯤꯁꯨ ꯁꯇꯔꯗꯦ ꯅꯨꯄꯥꯁꯨ ꯁꯇꯔꯗꯦꯗꯤ ꯐꯕ꯭ꯔꯣ ꯐꯠꯇꯦ ꯈ꯭ꯋꯥꯏꯗꯩ ꯐꯠꯇꯕ ꯑꯣꯏ ꯃꯗꯨ ꯗꯤꯅꯦꯁ ꯂꯥꯏꯁ꯭ꯔꯝ ꯊꯔꯁꯗꯦꯗ ꯂꯧꯕ ꯀꯔꯝꯕ ꯈꯔ ꯐꯖꯅ ꯏꯕꯤꯔꯣ ꯑꯣꯀꯦ ꯃꯦꯛꯁꯅꯥ ꯍꯥꯏꯁꯅꯥꯝ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣꯀꯦ ꯑꯩ ꯃꯦꯁꯦꯖꯁꯦ ꯅꯝꯕꯔꯁꯨ ꯄꯤꯖꯈ꯭ꯔꯕꯅꯤꯀꯣ ꯗꯦꯕꯔꯥꯅꯤ ꯁꯥꯄꯝ ꯀꯀꯥ ꯅꯨꯄꯥꯅ ꯁꯇꯔꯗꯦ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯑꯐꯕ ꯑꯣꯏꯗꯦ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯔꯣꯍꯤꯠꯁ ꯁꯟꯗꯦ ꯄꯣꯛꯄ ꯄꯄꯥ ꯅꯨꯄꯥ ꯁꯥ ꯀꯔꯝꯕ ꯅꯨꯄꯤ ꯂꯧꯕ ꯌꯥꯒꯦ ꯁꯟꯗꯦꯔꯣ ꯃꯟꯗꯦ ꯂꯧꯔꯣ ꯋꯦꯅꯁꯗꯦ ꯂꯧꯔꯣ ꯐ꯭ꯔꯥꯏꯗꯦ ꯂꯧꯔꯣ ꯁꯅꯥꯃꯅꯤ ꯅꯨꯄꯥꯅ ꯁꯒꯣꯜꯁꯦꯟ ꯅꯨꯄꯤꯅ ꯏꯔꯥꯏ ꯅꯨꯄꯤꯅ ꯏꯔꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯅꯨꯄꯥꯅ ꯁꯒꯣꯜꯁꯦꯟ ꯅꯨꯄꯤꯅ ꯏꯔꯥꯏ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯑꯣꯀꯦ ꯌꯥꯏ ꯅꯨꯄꯥꯒꯤꯅ ꯇ꯭ꯌꯨꯁꯗꯦ ꯅꯨꯄꯤꯒꯤꯅ ꯀꯩꯅꯣ ꯇ꯭ꯌꯨꯁꯗꯦ ꯉꯥꯛꯇ ꯍꯥꯏꯔꯣ ꯇ꯭ꯌꯨꯁꯗꯦ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯁꯥꯝ ꯊꯣꯏꯕꯤꯒꯤꯁꯦ ꯇ꯭ꯌꯨꯁꯗꯦ ꯉꯥꯛꯇ ꯑꯐꯕ ꯑꯣꯏꯗꯦ ꯃꯦꯛꯁꯅꯥ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯁꯤꯕꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣꯀꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯣꯅꯤ ꯋꯥꯛꯁ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥꯅ ꯁꯟꯗꯦ
ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥꯅ ꯁꯟꯗꯦ ꯍꯥꯏꯕꯀꯣ ꯌꯥꯏ 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 ꯑꯣꯀꯦ ꯃꯦꯛꯁꯅꯥ ꯍꯩꯁꯅꯥꯝꯁꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯃꯥꯟꯁꯤꯜꯂꯛꯑꯦ ꯄꯥꯕꯨꯡ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯅꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯑꯩ ꯁꯥꯎꯟ ꯂꯣꯏ ꯃꯨꯊꯠꯈꯤꯗꯣꯏꯅꯣ ꯑꯗꯩꯗꯤ ꯍꯥꯏꯒꯗꯕ ꯋꯥꯗꯨ ꯀꯩꯅꯣ ꯍꯪꯕꯤꯔꯛꯑꯣ ꯀꯣ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯑꯣꯡ ꯃꯥꯟꯁꯤꯜꯂꯛꯑꯦ ꯊꯥꯗ꯭ꯔꯁꯨ ꯌꯥꯏ ꯂꯥꯏꯚꯀꯥꯁꯦ ꯂꯣꯏꯅ ꯄꯥꯕꯨꯡ ꯀꯧꯋꯦꯅ ꯁꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯒꯗꯕ ꯄꯣꯠꯇꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯍꯥꯏꯅꯤꯡꯕ ꯃꯦꯁꯦꯖꯇꯣ ꯍꯥꯏꯕꯤꯔꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩ ꯑꯃ ꯃꯈꯥꯁꯨ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯄꯥꯕꯨꯡ ꯀꯧꯕꯗꯤ ꯀꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯪꯅꯤꯡꯉꯤ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦ ꯐꯥꯒꯤ ꯐꯔꯦꯡ ꯌꯥꯝ ꯇꯥꯔꯦꯗꯀꯣ ꯆꯥꯛ ꯆꯥꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯈꯤꯇꯪ ꯀꯥꯟꯅꯅꯕ ꯇꯧꯔꯒ ꯋꯦꯅꯁꯗꯦ ꯑꯩ ꯕꯤꯠ ꯂꯩꯁꯤ ꯀꯀꯥ ꯁꯟꯗꯦ ꯑꯩꯒꯤ ꯋꯦꯅꯁꯗꯦ ꯁꯦꯂꯦꯖꯥ ꯑꯣꯀꯦ ꯑꯐꯕꯣꯏ ꯑꯣꯀꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯦ ꯄꯥꯕꯨꯡ ꯍꯥꯏꯅ ꯋꯥꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯁꯪꯒꯤꯇꯥ ꯁꯣꯔꯣꯛꯈꯥꯏꯕꯝ ꯅꯨꯄꯤꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥꯒꯤꯅ ꯋꯦꯅꯁꯗꯦ ꯊ꯭ꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯋꯦꯅꯁꯗꯦ ꯊ꯭ꯔꯁꯗꯦ ꯆꯥꯟꯅꯗꯦ ꯍꯥꯎꯕꯤꯖꯝ ꯖꯦꯛꯁꯟ ꯅꯨꯄꯥꯅ ꯁꯇꯔꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯆꯥꯟꯅꯗꯦ ꯁꯂꯦꯖꯥ ꯀꯀꯥ ꯑꯩꯒꯤ ꯁꯟꯗꯦ ꯅꯨꯄꯥꯒꯤ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯤꯀꯣ ꯑꯩ ꯑꯣꯀꯦ ꯃꯦꯁꯦꯖ ꯈꯔ ꯀꯥꯜꯂꯦ ꯑꯩ ꯅꯝꯕꯔ ꯍꯥꯏꯈ꯭ꯔꯕꯅꯦ ꯃꯦꯛꯁꯤꯅꯥ ꯉꯁꯥꯏ ꯅꯝꯕꯔ ꯑꯅꯤꯔꯛ ꯍꯥꯏꯈ꯭ꯔꯕꯅꯦ 7005983396 ꯁꯣꯅꯤꯌꯥ ꯃꯩꯁꯅꯥꯝ ꯁꯤ ꯆꯤꯟ ꯊꯤꯔꯛꯏꯁꯦ ꯃꯌꯥꯝ ꯃꯦꯁꯦꯖ ꯎꯕꯤꯕ ꯌꯦꯡꯕꯤꯌꯣ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ ꯁꯤ ꯌꯧꯔꯛꯑꯗꯤ ꯁꯤ ꯆꯤꯟ ꯊꯤꯕ ꯋꯥꯍꯩ ꯏꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣꯕꯁꯦ ꯂꯥꯏꯚ ꯊꯥꯗ꯭ꯔꯁꯨ ꯇꯣꯛꯄ ꯌꯥꯏꯀꯣ ꯊꯑꯣꯏꯅ ꯃꯇꯝ ꯀꯥꯏꯊꯣꯛꯑ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯄꯁꯤꯡꯁꯤꯗꯤꯀꯣ ꯃꯦꯁꯦꯖ ꯌꯥꯝ ꯂꯩꯔꯤ ꯑꯩ ꯃꯦꯁꯦꯖ ꯄꯥꯖꯔꯔꯣꯏ ꯃꯌꯥꯝ ꯀꯣ ꯃꯤ ꯈꯔꯅ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯍꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯑꯁꯤꯗ ꯁꯣꯅꯤꯌꯥ ꯃꯩꯁꯅꯥꯝ ꯍꯥꯏꯅ ꯃꯥꯅ ꯁꯤꯗ ꯏꯔꯛꯏꯕ ꯃꯦꯁꯦꯖ ꯌꯦꯡꯕꯤꯌꯨ ꯑꯦꯁ ꯍꯩꯁ ꯀꯦ ꯇꯤ ꯍꯩꯁ ꯏꯌꯨ ꯑꯩ ꯄꯟꯅꯤꯡꯗꯦ ꯁꯤ ꯀꯔꯤ ꯃꯦꯁꯦꯖꯅꯣ ꯁꯤ ꯃꯥ ꯇꯧꯔꯤꯁꯦ ꯁꯣꯅꯤꯌꯥ ꯃꯩꯁꯅꯥꯝ ꯑꯩ ꯃꯥ ꯍꯧꯖꯤꯛ ꯀꯅꯥꯅ ꯊꯤꯒꯅꯤ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕꯤ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯏ ꯌꯥꯝ ꯀꯥꯈꯠꯂꯛꯏꯀꯣ ꯑꯩ ꯃꯨꯠꯊꯠꯆꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯌꯥꯝ ꯂꯩꯔꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯛꯑꯗꯤ ꯁꯥꯎꯅꯤꯡꯉꯛꯄ ꯌꯥꯝ ꯌꯥꯎꯔꯛꯑꯦ ꯀꯣ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯑꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯒꯅꯤ ꯑꯗꯨꯒ ꯎꯁꯤꯠꯇꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯛꯑꯒꯗꯤ ꯊꯥꯗ꯭ꯔꯁꯨ ꯌꯥꯏ ꯁꯤ ꯁꯣꯅꯤꯌꯥꯅ ꯏꯔꯛꯏ ꯃꯦꯁꯦꯖꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯑꯦꯁ ꯍꯩꯁ ꯀꯦ ꯇꯤ ꯍꯩꯁ ꯏꯌꯨ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯦꯁꯦꯖꯇ ꯌꯦꯡꯕꯤꯌꯨ ꯁꯣꯅꯤꯌꯥ ꯃꯩꯁꯅꯥꯝꯅ ꯏꯔꯤꯁꯦ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤ ꯍꯥꯟꯅ ꯃꯥ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯅꯦꯕ ꯊꯥꯔꯛꯏꯁꯤꯀꯣ ꯁꯤꯒꯨꯝꯕ ꯇꯧꯔꯛꯑꯒꯗꯤ ꯌꯥꯔꯦ ꯑꯩ ꯃꯨꯠꯊꯠꯆꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯃꯦꯁꯦꯖꯇ ꯏꯕꯤꯔꯛꯑꯣ ꯁꯤ ꯃꯦꯁꯦꯖ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯈꯥꯗ ꯑꯗꯨꯕꯨ ꯑꯩ ꯄꯥꯖꯔꯔꯣꯏꯒꯦ ꯑꯩ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯇꯦꯟꯁꯟ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯑꯩ ꯉꯥꯛꯇꯪ ꯐꯥꯊꯖꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯅꯣꯝ ꯇꯧꯔꯅꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐ ꯌꯦꯡꯕꯤꯒꯦꯁꯨ ꯌꯦꯡꯕꯤꯌꯨ ꯌꯦꯡꯕꯤꯔꯣꯏꯁꯨ ꯇꯣꯛꯑꯣ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯝꯇ ꯃꯨꯊꯠꯂꯦ